มีคนที่มักกับโซเชียลมีเดียจะเลยถูกพิโรธก็มุกสัตว์ฮัสไลแต่ก็ไม่ใช่จริงก็รู้อะไรที่เขาไม่เห็นอะไรไลออนอะไรตาที่อะไรตัวมวยน้ำมุกไอ้ไวฟ์ที่อาหารแบบนี่ก็จะเขาว่าให้แต่ก็นี่ก็จะเขาไอ้ตัวนึงซึ่งนี่ก็จะเขาว่าไอ้นี่สุ่มเมมโมรี่ของเราว่าในรีพอร์ตเราสมัยที่เราคิดเนี่ยเลยกี่เอาตัวมิ่งเดี๋ยวหาอะไรก็เอาตัวเลยกี่เอาตัวไปเลยเตี้ยตัวกันตัวกี่ตัวไกลน่ากี่ฮะที่น้ำบูอาหารบะมักตะดาวิทยาลัยสมินเอกโนนักรมจรีคนสินะเอกฟาร์มดานี่ดูก็เอกฟาร์มมาซีอิมพาลเลยกิโลเมตรตรุกตะเรมุงตังจะละกันเลยบะมักฟาร์มมาดานี่ดูก็เอกฟาร์มที่พวกมีอาณาเห็นนะถือด้วยโดนัททั้งวินาทีเดียวมักตะเอกฟาร์มที่โชว์มีอาณาโอมิโลมอเตอร์ไซค์น่ามาเลยหลังกันนี่ปักปีนัดร้านเนี่ยเห็นไหมมานี่ดาเห็นไหมยังทัศน์ดีคุยเรื่องอะไรวะน้องกำลังตัวรีเกะหนุ่มไอเดียดุมนั่งที่กำลังตัวรีเกะไอ้จุดดุมเลยรีเดอนั่งสิเด็กกันนากลามิโนคุยมีขนาดดุมลากกว่านี้จะทำเยอะดุมทัศน์ให้ได้แบบจุดชุ่มยังไม่ละมันอันตัวไอ้จูให้ดีทัศน์มาฟังทัศน์ไปจริงๆจัดแต่บุกคุยเรื่องสิ่งที่สุดทุกอย่างลากกว่านี้พอดีบางทีต่างกันนะเลยหอยจังเลยหอยเยี่ยมเปล่าน้องบุกกำลังตัวรีเกะข้างเดียวแต่ดุมปังเลยรีไอ้ตัวนี้ดุมคุยเรื่องอุ่นอะไรกันบ้างหอยคุยเรื่องอุ่นอะไรกันบ้างเห็นไหมอันตัวไอ้ที่ก้าวนี่มันต้องเป็นหนุ่มหายตัวบุญนี่งั้นสิเจ๊ไอ้เนี่ยกันอากุมันไม่ใช่มาอุ่นอะไรเนี่ยมันฟังสิ่งละอินเนี่ยปะขนาดนั้นสินั่งยังคำนึงจ้ะคำนึงไงนั่งกินอะไรไม่ก็เธองานวิดีโอจะต่อกันหาว่ะไอ้ห่าดิอันตัวเซอร์ไพรส์เนี่ยก็ตั้งดีให้ดีมากุเลยเห็นมาตาเลยไอ้ตัวนั้นแต่เขาไม่เอาคำนึงมันนี่ฮะว่ะอันตัวงั้นสิไอ้เนี่ยปุริบมีสักเสะมันนี่ปุริเขาเอาไปยูทูบเบอร์มาขักเนี่ยบอกว่าอันตัวนั่งขนาดคำนึงจ้ะชีวิตหรือเปล่าอันตัวที่ไฟเนี่ยไอ้ข้างอะไรกันเนี่ยนั่งมีตัวเฉลวเนี่ยครูมจรีแมมปุ่นน้าผู้ Story Collection ที่ไม่เคยได้กี่งั้นสิได้กี่ห้องนะคุยตั้งกักนายนะสันดกจะบ้าห้องจะก็ได้บ้าถอยไปนั้นให้นั่นมีคนจะบ้าอีพิโซดวันมีอังยิงคำด่าปูถึงลักเจรีอาหารวังตะด่าบาดาร์วัวคุยไม่เคยได้กี่ตรามนุกเจรี Thank you ทักเจรีไอ้บุกบิโรไปตั้งหมดเลยบาดาร์กี่บ้าอินโทรให้ไปตัววิวนี่โอเคไอ้เมงจอห์นนี่ซารงบัมก็ตัวก็ไอ้จะสินเจอไปได้กี่เนี่ยไม่มุมเล็กไก่ไอ้เซ่content creator สวยตัวก็ไอ้entrepreneur มาสวยให้แต่ก็ business มาทำจะยังต้องเจริญแล้วก็ content creation ต้องบุษณะไอ้เจ้ YouTube สุดตัวแล้วก็ Facebook ที่จะทำ content กุมบ้า motivational เลยบ้าแต่ก็ไอ้น่าปั๊มจะแบบที่คนที่มันนี่พวก local business ไม่อ่านใจแต่ก็สิ่งไม่อ่านใจน่าสน support ตัวบ่อยนะ promote ตัวบ่อยให้แต่แต่ก็ไอ้ก็ไอ้เมย์น่าปั๊มจะแบบไอ้ที่การียังปั๊มให้แต่ก็แต่น่ะ automobile की industries ต่การีอันโนเวอร์ launch ตัวกุมบ้าการีเสียคุยกี่เมคานิกส์กี่มารัมดาอะไรกี่คุยกี่การีเสียมกอดป้าอะไรกี่ restoration ตัวป้าอะไรกี่คุยกี่การีอันโนเวอร์ลอนส์ตัวกี่คุยกี่รีวิวปีบ้าให้ตายก็อะตัวผมไม่ทำตัวเองนะไอ้อันบ้าตัวให้ตายก็อะตัวน่ะ content creation ตัวเราก็เสร็จต้อง2018อะได้กี่ที่ต้องพัฒนาที่ต้องตัวหัวเร่อะตัวก็ไอ้ personal เลยนะไอ้เช่2016เดือนห้องเงี้ยตัวไอ้จานี่เลยแหละจานุปีนั้นจะฮีตาเด็ดมักขายมุกชัวร์ก็สิกษาจานุปานั้นจะฮีมารีมักขายมุกชัวร์อันนั้นปักปีbrother เจ้ให้ดี YouTube ก็เสียงไปยังกว่าจะก็ให้ดีกว่าตั้งแค่ไหนก็ให้ดีเอาค่อยให้ดีเสียงไปยังกว่าจะให้พัฒนาอยู่กับ brother เจ้วางเจ้าแล้วก็ให้ดีค่อยสมัยนั้น brother ก็ให้ดีพัฒนาแล้วก็วันที่ฉันก็ให้ทัศน์แบบนี้ค่อยจะให้ดีงั้นสมัยนั้นอุ่นเอาเจ้ค่อยกิจกรรมนุ่งไงบ้างพ่อจ้ะเนี่ยbrother เจ้ก็อีกพอบีไปกันนุ่งไงฮะที่นุ่งก็สมมติไอ้ชุดตุ้มแค่แต่สมัยใน YouTubing ก็ตัวบุษย์โซเชียลมีเดียสมัยตัวบุษย์มีอันโน้นบุษย์ยามอุ่นให้แต่ก็อันนั้นไอ้ก็ยามนุ่งไงจะให้แต่อันโน้นอุ่นอะไรก็อาวันนุ่งไงแชร์ตัวมินนาบ้าเด็กคุย personal เลยบ้า issues มีอัน discuss กันตัวไอ้ก็ยามนุ่งไงจะให้แต่งั้นสิจุดจันอันนี้พัมมินแต่งั้นสิเดี๋ยวตุ้มอุ่นอะไรนี่นะตุ้มวาริชาดาวจะนุ่งไงนี่ก็ชาดาสิวาริชาดาวจะนุ่งไงเดี๋ยวbrother สิเสียนุ่งไงบิริบุกมาตั้งแต่นุ่งไงดีโอ้ยนุ่งไงให้เสียตุ้มมาคุย manipulate situation
ꯁꯤꯇꯨꯋꯦꯁꯟꯁꯤꯗꯕꯨꯗꯤ ꯍꯧꯖꯤꯛꯁꯦ ꯃꯌꯥꯝꯅ ꯂꯣꯏ ꯋꯥꯅꯔꯤꯀꯣ ꯑꯣꯏꯇꯥꯔꯒꯁꯨ ꯌꯥꯝꯅ ꯋꯥꯔ ꯂꯩ ꯍꯥꯏꯕꯗꯤ ꯌꯥꯗꯕꯅꯤꯅ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯕꯅꯤ ꯑꯗꯨꯝ ꯀꯣ ꯑꯗꯣ ꯕ꯭ꯔꯗꯔꯅꯅꯦ ꯍꯥꯏꯗꯤ ꯌꯨꯇ꯭ꯌꯨꯕꯀꯤ ꯂꯝꯗ ꯆꯪꯉꯛꯄꯁꯦ ꯀꯔꯝ ꯀꯥꯟꯗꯒꯤ ꯆꯪꯕ ꯍꯧꯕꯤꯔꯛꯀꯦ ꯑꯝꯇ ꯍꯥꯏꯕꯤꯌꯨꯅꯦ ꯑꯁꯦꯡꯕꯗꯤ ꯑꯩꯅ ꯌꯨꯇ꯭ꯌꯨꯕ ꯍꯧꯕꯁꯦ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯌꯨꯇ꯭ꯌꯨꯕꯁꯦ ꯑꯩ 2012 ꯍꯥꯏꯇꯥꯔꯦ 12ꯁꯤꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯁꯨꯝ ꯔꯦꯟꯗꯝꯂꯤ ꯑꯩꯅ ꯁꯨꯝ ꯑꯩ ꯃꯇꯝꯗꯨꯗ ꯕꯦꯡꯒ꯭ꯂꯣꯔ ꯂꯩꯔꯤꯀꯣ ꯑꯗ ꯃꯇꯝꯗꯨꯗ ꯑꯩ ꯁꯥꯏꯀ꯭ꯂꯤꯡ ꯌꯥꯝ ꯊꯧꯔꯛꯑꯦ ꯅꯍꯥꯟꯋꯥꯏꯁꯦ ꯁꯥꯏꯀ꯭ꯂꯤꯡ ꯇꯧꯔꯛꯄꯁꯤꯗ ꯁꯥꯏꯀ꯭ꯂꯤꯡꯒꯤ ꯑꯩꯅ ꯚꯤꯗꯤꯑꯣ ꯑꯃ ꯁꯨꯝ ꯑꯞꯂꯣꯗ ꯇꯧꯈꯤꯕ ꯍꯥꯏꯇꯥꯔꯦ ꯃꯇꯝꯗꯨꯗꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯈꯣꯏꯒꯤ ꯖꯤꯑꯣꯒꯁꯤ ꯅꯦꯠꯋꯔꯛ ꯑꯩꯈꯣꯏꯒꯤ ꯐꯥꯏꯕꯔꯒꯁꯦ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯋꯥꯏꯐꯥꯏ ꯑꯗꯨꯗ ꯃꯌꯥꯝꯁꯦ ꯊꯣꯛꯇꯦꯕꯀꯣ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯦ ꯑꯗꯨꯝ BSNL ꯂꯩꯔꯝꯃꯤ ꯇꯥꯇꯥ ꯏꯟꯗꯤꯀꯣꯝ ꯀꯥꯏꯅ ꯂꯩꯔꯝꯃꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯋꯥꯏꯐꯥꯏꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯌꯥꯝꯅ ꯁ꯭ꯄꯤꯠꯁꯦ ꯌꯥꯝ ꯇꯞꯄꯦꯕꯀꯣ ꯑꯗꯨꯅ ꯚꯤꯗꯤꯑꯣ ꯑꯃ ꯑꯞꯂꯣꯗ ꯇꯧꯕꯁꯦ ꯉꯁꯤ ꯑꯞꯂꯣꯗ ꯇꯧꯔꯝꯕꯁꯦ ꯑꯗꯨꯝ ꯅꯣꯡꯉꯥꯜꯂꯒ ꯂꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯅ ꯚꯤꯗꯤꯑꯣ ꯑꯃ ꯁꯨꯝ ꯑꯞꯂꯣꯗ ꯇꯧꯈꯤꯕꯗꯤ ꯕꯥꯏ ꯃꯤꯁꯇꯦꯛ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯅ ꯌꯨꯇ꯭ꯌꯨꯕꯁꯦ ꯍꯥꯞꯀꯠꯈ꯭ꯔꯦ ꯑꯩꯁꯦ ꯄꯨꯔꯥ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯑꯗꯩꯗꯤ 2018 ꯑꯩꯅ ꯃꯅꯤꯄꯨꯔ ꯊꯣꯛꯂꯛꯑꯀꯥꯟꯗ ꯁꯨꯝ ꯃꯅꯤꯄꯨꯔꯒꯤ ꯁꯤꯆꯨꯋꯦꯁꯟꯁꯤꯗ ꯑꯩꯅ ꯁꯨꯝ ꯚꯤꯗꯤꯑꯣꯁꯦ ꯁꯨꯝ ꯅꯝꯕ ꯍꯧꯔꯛꯈꯤꯕꯁꯦ ꯑꯩꯒꯤ ꯋꯥꯏꯐꯀꯤ ꯑꯍꯥꯟꯕ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯍꯥꯏꯇꯥꯔꯦꯀꯣ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯑꯩ ꯂꯨꯍꯣꯡꯉ ꯃꯇꯨꯡꯗ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯑꯩꯅ ꯁꯨꯝ ꯃꯦꯃꯣꯔꯤ ꯑꯣꯏꯍꯧꯅꯕꯅ ꯔꯦꯀꯣꯔꯗ ꯇꯧꯔꯒ ꯁꯨꯝ ꯑꯗꯩ ꯊꯥꯒꯠꯈꯤꯕꯅꯦꯕ ꯑꯗꯩ ꯔꯦꯁꯄꯣꯟꯁꯁꯨ ꯁꯨꯝ ꯐꯖꯈꯤꯀꯣ ꯑꯗꯨꯝ ꯀꯥꯟꯗ ꯔꯦꯁꯄꯣꯟꯁ ꯁꯨꯝ ꯐꯖꯔꯛꯄꯗꯨꯗ ꯁꯤꯗꯤ ꯁꯨꯝ ꯅꯨꯡꯉꯥꯏꯕꯣꯏ ꯀꯩꯕꯣꯏ ꯑꯩꯉꯣꯟꯗ ꯃꯣꯇꯤꯚꯦꯁꯟ ꯑꯃ ꯐꯪꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯍꯧꯈꯤꯕꯅꯦ ꯑꯁꯦꯡꯕꯗꯤ 2018 ꯑꯗꯨꯋꯥꯏꯗ ꯑꯗꯨꯝ ꯍꯧꯈꯤꯕꯅꯦ ꯍꯣꯏ ꯑꯗꯣ ꯕ꯭ꯔꯗꯔꯅꯦ ꯍꯥꯏꯗꯤ ꯌꯨꯇ꯭ꯌꯨꯕ ꯇꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯕ꯭ꯔꯗꯔꯁꯦ ꯀꯩ ꯍꯥꯟꯅ ꯇꯧꯕꯤꯔꯝꯒꯦ ꯑꯇꯣꯞꯄ ꯁꯤꯟꯐꯝꯗ ꯑꯩꯁꯦ ꯕꯦꯡꯒ꯭ꯂꯣꯔ ꯊꯕꯛ ꯌꯥꯝ ꯀꯨꯏꯅ ꯇꯧꯔꯝꯃꯦ ꯍꯥꯏꯕꯗꯤ ꯑꯩ ꯀꯣꯂꯦꯖꯁꯦ ꯕꯦꯡꯒ꯭ꯂꯣꯔ ꯂꯣꯏꯁꯤꯜꯂꯛꯑꯦꯀꯣ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯁꯤꯜꯂꯛꯑꯦ MBA ꯂꯣꯏꯁꯤꯜꯂꯛꯑꯦ MBA ꯂꯣꯏꯔ ꯃꯇꯨꯡꯗ ꯑꯩꯁꯦ ꯄ꯭ꯔꯥꯏꯚꯦꯠ ꯀꯝꯄꯅꯤꯁ ITꯅꯦꯕꯀꯣ ꯑꯩ ꯕꯦꯛꯒ꯭ꯔꯥꯎꯟꯁꯦ ꯑꯗꯣ ITꯁꯤꯗ ꯑꯩꯈꯣꯏꯅ ꯇꯧꯔꯝꯃꯤꯁꯦ ꯑꯌꯥꯝꯕꯅ ꯃꯣꯕꯥꯏꯜ ꯑꯦꯄ꯭ꯂꯤꯀꯦꯁꯟꯒꯨꯝꯕ ꯁꯥꯕ ꯈꯣꯠꯄ ꯑꯗꯨꯝꯕꯒꯤꯗ ꯑꯩꯈꯣꯏꯅ ꯀꯩꯅꯣꯗ ꯂꯩꯕ ꯑꯩꯅ IT ꯁꯦꯜꯁꯇ ꯂꯩꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯂꯩꯔꯛꯑꯦ ꯑꯩ 2015 ꯐꯥꯎꯕ ꯕꯦꯡꯒ꯭ꯂꯣꯔ ꯊꯕꯛ ꯇꯧꯔꯝꯃꯦꯀꯣ ꯀꯝꯄꯅꯤꯁꯦ ꯌꯥꯝꯃꯦ ꯑꯩꯅ ꯇꯧꯔꯛꯏꯁꯦ ꯑꯗꯨꯝ ꯑꯦꯛꯁꯦꯟꯆꯣꯔ ꯇꯧꯔꯝꯃꯤ ꯃꯥꯏꯀ꯭ꯔꯣꯁꯣꯐ ꯇꯧꯔꯝꯃꯤ ꯈꯔ ꯃꯃꯤꯡ ꯆꯠꯄ ꯀꯝꯄꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯒꯤ ꯁ꯭ꯇꯥꯔꯠꯑꯞ ꯃꯆꯥꯁꯨ ꯌꯥꯝ ꯇꯧꯔꯝꯃꯦ ꯑꯗ ꯁꯨꯝ ꯑꯩꯒꯤꯗꯤ ꯇꯣꯉꯥꯟꯅ ꯀꯣꯛ ꯑꯃ ꯂꯩꯖꯩ ꯍꯥꯏꯇꯥꯔꯦꯀꯣ ꯃꯤ ꯃꯈꯥ ꯊꯕꯛ ꯇꯧꯕꯁꯦꯀꯌꯥ ꯌꯥꯗꯦꯕ ꯑꯗ ꯃꯄꯥꯟ ꯂꯝꯗ ꯍꯣꯏ ꯒ꯭ꯔꯦꯖꯨꯑꯦꯁꯟ MBA ꯂꯣꯏꯔꯀꯥꯟꯗ ꯑꯩ ꯆꯍꯤ 6-7 ꯑꯃꯨꯛ ꯊꯕꯛ ꯇꯧꯔꯝꯃꯦ ꯑꯗꯣ ꯌꯥꯔꯛꯇꯦ ꯏꯁꯥꯒꯤ ꯇꯧꯅꯤꯡꯉꯛꯄ ꯏꯁꯥꯒꯤ ꯑꯣꯏꯕ ꯊꯕꯛ ꯇꯧꯅꯤꯡꯉꯛꯄꯅꯤꯅ ꯑꯩꯁꯦ ꯃꯅꯤꯄꯨꯔ ꯊꯣꯛꯂꯛꯄꯅꯦꯕ ꯃꯅꯤꯄꯨꯔ ꯊꯣꯛꯂꯛꯑꯒ ꯑꯩꯁꯦ ꯃꯇꯝ ꯈꯔ ꯊꯕꯛꯁꯦ ꯐꯪꯗꯦ ꯍꯦꯛ ꯊꯣꯛꯂꯛꯄꯒꯗꯤ ꯃꯅꯤꯄꯨꯔ ꯊꯕꯛ ꯐꯪꯗꯦꯕꯀோ ꯑꯗꯣ ꯑꯗꯒꯤꯗꯤ ꯑꯩꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯦꯛꯁꯤꯗꯦꯟꯇꯂꯤ ꯑꯩꯅ ꯁꯨꯝ ꯌꯨꯝꯗ ꯑꯩꯈꯣꯏꯒꯤ ꯀꯦꯛꯀꯨꯝꯕ ꯁꯥꯕ ꯈꯣꯠꯄ ꯇꯧꯕꯁꯦ ꯑꯩꯅ ꯁꯨꯝ ꯌꯨꯝꯗ ꯇꯝꯒꯦꯅ ꯁꯨꯝ ꯑꯩꯒꯤ ꯑꯩꯈꯣꯏꯒꯤ OTG ꯃꯆꯥ ꯑꯃ ꯂꯩꯌꯦ ꯑꯗ ꯇꯧꯔꯒ ꯑꯩꯅ ꯀꯦꯛꯁꯦ ꯁꯨꯝ ꯁꯥꯕ ꯁꯨꯝ ꯇꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯩꯗꯤ ꯀꯦꯛꯁꯦ ꯌꯥꯝ ꯍꯥꯎꯈꯤꯕ ꯍꯥꯏꯇꯥꯔꯦ ꯃꯇꯝꯗꯨꯗ ꯈꯪꯗꯦ ꯑꯩ ꯏꯁꯥꯅ ꯍꯥꯎꯖꯕ ꯏꯁꯥꯅ ꯁꯥꯖꯕꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯌꯨꯇ꯭ꯌꯨꯕꯇꯒꯤ ꯌꯦꯡꯉ ꯁꯨꯝ ꯇꯧꯕꯗꯤ ꯍꯥꯎꯖꯈꯤꯕꯗꯨꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯁꯦ ꯕꯦꯀꯔꯤ ꯑꯃ ꯍꯧꯗꯣꯛꯈꯤꯕ ꯌꯥꯝ ꯇꯞꯅ ꯌꯥꯝ ꯁ꯭ꯃꯣꯜ ꯑꯦꯃꯥꯎꯟꯇꯒꯤ ꯍꯧꯔꯒ ꯍꯥꯏꯇꯥꯔꯦ ꯕꯦꯀꯔꯤ ꯑꯃ ꯍꯧꯗꯣꯛꯈꯤ ꯑꯗꯒꯤꯗꯤ ꯑꯩꯁꯦ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯛꯄꯗꯒꯤꯗꯤ ꯑꯩꯁꯦ ꯕꯦꯀꯔꯤꯒꯤ ꯂꯥꯏꯟꯁꯤꯗ ꯑꯩꯁꯦ ꯊꯕꯛꯁꯦ ꯇꯧꯔꯛꯈꯤꯕꯅꯦ ꯑꯗꯨꯒ ꯀꯨꯏꯅ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯕꯦꯀꯔꯤꯁꯦ ꯇꯧꯔ ꯂꯩꯔꯦ ꯑꯗꯨꯒ ꯃꯦꯟꯗꯤ ꯑꯩꯒꯤ ꯕꯤꯖꯤꯅꯦꯁ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩ ꯕꯦꯀꯔꯤꯁꯦ ꯇꯧꯕꯅꯦ ꯑꯗꯨꯒ ꯌꯨꯇ꯭ꯌꯨꯕꯤꯡꯒꯨꯝꯕ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯨꯝꯕ ꯇꯧꯕꯁꯤꯅ ꯑꯩꯒꯤ ꯊꯕꯛ ꯁꯪꯉꯀꯥꯟꯗ ꯑꯩꯒꯤ ꯋꯤꯀꯦꯟꯗꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯇꯧꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯍꯣꯏ ꯑꯗꯣ ꯕ꯭ꯔꯗꯔꯅꯅꯦ ꯍꯥꯏꯗꯤ ꯌꯨꯇ꯭ꯌꯨꯕ ꯍꯥꯏꯗꯤ ꯁꯦ ꯇꯧꯕꯤꯔꯤꯁꯦ ꯍꯥꯏꯗꯤ ꯃꯌꯥꯝꯗꯒꯤ ꯇꯣꯡꯉꯥꯜꯂꯤꯗꯅ ꯍꯥꯏꯗꯤ ꯃꯌꯥꯝ ꯑꯇꯣꯞꯄ ꯌꯨꯇ꯭ꯌꯨꯕꯔꯁꯤꯡꯅ ꯇꯧꯔꯤꯁꯤꯅ ꯍꯥꯏꯗꯤ ꯁꯨꯝ ꯀꯣꯃꯦꯗꯤꯌꯟꯒꯨꯝꯕ ꯑꯗꯩꯗꯤ ꯏꯃꯨꯡꯒꯤ ꯁꯤꯒꯨꯝꯕ ꯉꯥꯛꯇ ꯇꯧꯋꯤꯗꯅ ꯑꯗꯣ ꯕ꯭ꯔꯗꯔꯅ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯍꯥꯏꯗꯤ ꯇꯣꯉꯥꯟꯕ ꯀꯟꯇꯦꯟ ꯑꯃ ꯁꯦꯝꯕꯤꯔꯤꯁꯦ ꯍꯥꯏꯗꯤ ꯁꯤꯁꯦ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯁꯨꯃꯥꯏꯅ ꯃꯣꯏꯒꯤ ꯁꯨꯃꯥꯏꯅ ꯁꯦꯝꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯤ ꯂꯩꯇꯕ꯭ꯔꯥ ꯐꯥꯔꯁ ꯑꯣꯐ ꯑꯣꯜ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯀꯣꯃꯦꯗꯤꯒꯨꯝꯕ ꯑꯦꯟꯇꯔꯇꯦꯟꯃꯦꯟꯒꯨꯝꯕꯁꯦ ꯑꯩꯗꯤ ꯍꯩꯇ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯁꯦꯡꯕ ꯍꯥꯏꯔꯒꯗꯤꯀꯣ ꯑꯩꯗꯤ ꯑꯗꯨꯗꯤ ꯍꯩꯇꯦꯕ ꯍꯥꯏꯗꯤ ꯑꯩꯁꯦ ꯃꯤꯅ ꯍꯦꯛ ꯌꯦꯡꯕꯗ ꯌꯥꯝ ꯕꯣꯔꯤꯡ ꯆꯨꯕ ꯃꯤ ꯑꯃꯅꯦꯕ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒꯗꯤꯀꯣ ꯍꯥꯏꯕꯗꯤ ꯑꯩꯉꯣꯟꯗ ꯑꯦꯟꯇꯔꯇꯦꯟꯃꯦꯟ ꯇꯧꯕ ꯑꯗꯒꯤ ꯅꯣꯛꯍꯟꯕ ꯀꯩꯅꯣ ꯇꯧꯕꯁꯦ ꯏꯁꯥꯕꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯕꯨ ꯃꯤꯒ ꯄꯨꯜꯂꯀꯥꯟꯗ ꯁꯨꯃꯥꯏꯅ ꯃꯣꯏ ꯁꯆꯤꯟꯀꯔ ꯍꯣꯏ ꯑꯗꯒꯤ ꯅꯥꯎꯕꯃꯩ ꯍꯣꯏꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯃꯑꯣꯡ ꯇꯥꯅꯒ ꯑꯗꯒꯤ ꯇꯥꯊꯤ ꯍꯣꯏꯅꯒ ꯀꯣꯃꯦꯗꯤꯒ ꯇꯧꯔꯗꯤ ꯃꯤꯅ ꯅꯣꯛꯅꯤꯡꯕ ꯐꯥꯎꯋꯤꯗꯅ ꯑꯩꯅ ꯀꯣꯃꯦꯗꯤ ꯇꯧꯔꯗꯤ ꯃꯤ ꯅꯣꯛꯅꯤꯡꯉꯣꯏꯕ ꯇꯁꯦꯡꯅꯀꯣ ꯑꯗꯨꯅ ꯀꯣꯃꯦꯗꯤꯁꯦ ꯑꯩ ꯁꯨꯡꯍꯩ ꯍꯩꯇ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯇꯧꯗꯤ ꯌꯥꯝ ꯇꯧꯅꯤꯡꯉꯦ ꯁꯨꯃꯥꯏꯅ ꯀꯣꯃꯦꯗꯤꯒꯤ ꯂꯥꯏꯟ ꯑꯗꯨ ꯇꯧꯕꯁꯦ ꯌꯥꯝ ꯇꯧꯅꯤꯡꯉꯦꯀꯣ ꯑꯦꯟꯇꯔꯇꯦꯟꯃꯦꯟꯁꯦ ꯇꯧꯅꯤꯡꯉꯦ ꯑꯗꯨꯕꯨ ꯑꯩꯗꯤ ꯏꯁꯩ ꯁꯛꯄꯁꯨ ꯍꯩꯇꯦ ꯀꯣꯃꯦꯗꯤ ꯇꯧꯕꯁꯨ ꯍꯩꯇꯦꯀꯣ ꯑꯗꯨꯅ ꯑꯩꯒꯤꯗꯤ ꯀꯣꯟꯇꯦꯟꯁꯦ ꯑꯌꯥꯝꯕꯅ ꯈꯔ ꯁꯤरिꯌꯁ ꯑꯣꯏꯕ ꯀꯣꯟꯇꯦꯟ ꯑꯣꯏꯅ ꯇꯧꯋꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯑꯩꯅ ꯄꯥꯝꯖꯕꯗꯤ ꯑꯩꯅ ꯀꯣꯟꯇꯦꯟ ꯑꯃ ꯁꯦꯝꯃꯀꯥꯟꯗ
ꯑꯩꯕꯨ ꯌꯦꯡꯕꯤꯔꯤꯕ ꯑꯩꯒꯤ ꯚ꯭ꯌꯨꯋꯔꯁꯤꯡ ꯍꯥꯏꯇꯥꯔꯦ ꯁꯤꯗꯩꯗ ꯏꯟꯁꯄꯥꯌꯔ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯈꯤꯇꯪꯗꯁꯨ ꯑꯩꯅ ꯀꯣꯟꯇꯦꯟ ꯑꯃ ꯁꯦꯝꯃꯒꯗꯤ ꯑꯩꯒꯤ ꯀꯣꯟꯇꯦꯟꯁꯤꯗꯒꯤ ꯈꯤꯇꯪꯗꯁꯨ ꯃꯣꯏꯅ ꯂꯔꯟ ꯇꯧꯖꯍꯧꯕ ꯑꯗꯨꯗꯨꯅꯦꯕ ꯑꯩꯅ ꯄꯥꯝꯃꯤꯁꯦꯀꯣ ꯑꯗꯨꯅ ꯑꯩꯒꯤ ꯀꯣꯟꯇꯦꯟꯁꯤꯗꯤ ꯑꯗꯨꯝ ꯑꯦꯖꯨꯀꯦꯁꯅꯦꯜꯁꯨ ꯈꯤꯇꯪ ꯑꯣꯏꯍꯟꯅꯤꯡꯉꯤ ꯑꯗꯨꯒ ꯈꯤꯇꯪ ꯃꯣꯇꯤꯚꯦꯁꯅꯦꯜꯁꯨ ꯑꯣꯏꯍꯟꯅꯤꯡꯕ ꯑꯗꯨꯅ ꯑꯩꯅꯁꯨ ꯒꯥꯔꯤꯒꯤ ꯃꯌꯥꯝ ꯑꯃ ꯅꯝꯃꯛꯏꯁꯦ ꯒꯥꯔꯤꯒꯤ ꯃꯇꯥꯡꯗꯁꯨ ꯈꯪꯗꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯗꯅꯀꯣ ꯍꯥꯏꯗꯤ ꯑꯩꯅ ꯒꯥꯔꯤ ꯑꯃ ꯂꯩꯅꯤꯡꯕ ꯃꯇꯝꯗ ꯑꯣꯞꯁꯟꯗꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯑꯗꯨꯕꯨ ꯀꯔꯤ ꯆꯨꯁ ꯇꯧꯗꯣꯏꯅꯣ ꯈꯪꯗꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯏꯀꯣ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯨꯗ ꯑꯩꯅ ꯁꯨꯝ एजुकेशनल की टाइप ता अदुमाइना सुम वीडियो से कंटेंट सेंडिंग बाय ता अदुगिनिदा ब्रदरना आदा लेबा कानबा अवाबा नुगाइबा बेंगलोर लेंगाई गिसे ओके बेंगलोर से 2000 केनो दगी लेरे को 2004 दगी बेंगलोर लेरे मतमदुदा आइसे ग्रेजुएशन तव खत तवरे अदु लोर कांदा आइसे चही अनि मुक थबक तवरे को चही अनि मुक थबक तवर कांदा मुक एमबीए मुक तवरे एमबीए तवर दum ब्रेक मुक पिरगा एमबीए लोर थबक मुक तवने अदा अवा नुगाई आइसे आगी लाइफस्टाइल सिगा सिगदी मुक पुरा खेनरे आइतारे को अबदी अइना लेरे इज ऑलमोस्ट केनो मुक्ति लेरे 11-12 years मुक्ति लेरे एबको अदु मतमदुददी अदुम आइसे क्लास 12 लेक लोइबा आइसे खोजि कना टीनेज अदुम ओइरेनी नत्रा टीनेज ओइरेनी ngongning टाइमिंग नि अदुना अयाम आइगी टीनेज इयर्स आइतारे सिदी मपालम दु लोइना बक लेरकमनिना हजिक्ति सिदल थोलक पसिदि आइ तसेना लोहोंग बखोट तौर का आंगांग लेर कांदा मेच्योर ओर कांदा मणिपुर लेबवानेबा अद आइगी ngorok टाइमिंग अइना लांगनिंग टाइमिंग दुदि मपालम दुनेबा लेरेसे अदुना आइ फजना ngore फजल लांगे को अदुना अवा नुगाय हाइजे लोइनजु थेगनरे युमदगी पैसाजु थारैनि को पैसा थारकबगी पैसा थारकबदा नंगहौदबा कोनदबा हदि केनो तोरकुसु यावेबा पैसा आमतमदुदि पैसा थाबा हाइजे कोइ जीपी अदुदा जि लेइतेबा हाइतारे को अदुना अखोइगी मीगी थ्रू दा थर्ड पार्टी की थ्रू दा थारगा माइगा तौनबा यावने ngasi थारकपसे यौदबगी याव अदुम कांदगा चरा हेनबगी यावगी को माइ तौर अदुम एक्सपीरियंस ने हाइतारे मतमदुदा अदुना आदा लेबिसे आइगी टीनेज इयर्स आदा लेरकनिना लोइना मुगावरे आई बाइकिंग जम पामे अदुना आई पल्सर 200 अमा लेरमेबको अदु फजना थौरे मतमदुदा मोटो ब्लॉगिंग अदुदा से केबोक्ति तौदेको अदि अदु तारगस अस आई नंगन पोबी पोसल आई साउथ इंडिया पुरा टूर तौरे इथंदा याम नुगाइरे दो ब्रदर ने हाइदि यूट्यूब की लमजे संगपजा द फैमिली की सपोर्ट की फंगबीबे फैमिली सपोर्ट से आई वाइफ ती याम तौवी आई वाइफ से याम तौवी अदुका आई फैमिली अतोपसिंगसिना सपोर्ट से तौरगसु तसेंगना मोइददी सुमाइना कॉन्सेप्ट से अखोय बाव या को मावददी सी कॉन्सेप्ट सिदी मोइगी मतमददी क्या नॉलेज लेतबनिना येंगबुदी दुम येंग माइतारे वीडियो से दुबु सपोर्ट तौबा हाइबु आइगोंदा सीमा तौबा खोटपा नंगी कंटेंट के अदुम मैम दे एंगोंदा थिंगबा खोटपदी कैम लेते अदुम नंग अपाम अदुम तौबा खोटपा अदुनी सपोर्ट हाइबु कैगनोदी मोइदी अहन जु ओइरमनिना सोशल मीडिया जी कैनो खंगबोंदे सेम हागदी मोइदी को अदु आई वाइफ दी याम तौबी अदुम याम तौबी खै ताजाबदस याम नुगाइजे को अदुगा हदि ब्रदर ने पुनिंग याम नुसिगिबा मतंग यारंगनिदना हाइफेतंग पाउतंबियोने पुनिंग असे अदुदी याम लेइरेदा हदि सुम वीडियो जे हदि यूट्यूब से हरप मतंदने पुनिंग नुसिगिबा मतंग यारंगनिदना हाइफे हाइबियो आई कनोगी मतंग हाइजरगे सिगिसे अखोई मे 3 दगी होगिबा लान जाय तारेको सी मतंग दोइना हाइजगेबा हाइबदि अइगोंदसु हाइबदि मतमदुदा मे 3 हाइजे 2023 अदुदैदा आइसे अदुम कंटेंट क्रिएशन जे फसना अदुम तौरनि मीनसु अदुम खरा अदुम खंगबि राय तारेको अदु मतमदुदा अइगोंदा प्राइवेट मेसेज कुंबा लाखि हाय तारे दी जगह असोमदा मैम लाइसे को सुगनुरोम साइड की अवाबा अदगी अखोइगी कनो वांगुरोम साइड की केबा लाइंगोबी काना लम लैको अदुम नाकन साइड अदगी दोलाई थाबी असोम नाकन की अवाबा याम अइगोंदा याम प्राइवेट मेसेज लाखि हाय तारे अदो लाइसे नुंगाइबा मेसेज अमोनती अइगोंदा लाखिसे अखोइ अवाटपा मैम लैरे अदु तोय ब्रदर नाम द केनो तोबियो खोटपियो नाइन तोरगा हदि मोइसु एटलीस्ट अखोइदा सोशल मीडिया दा अखोइदा पाउ पिबिरागा दे अखोइदा स्माइना न्यूज़ अमा संतोकी वाइसे अदुम मोइददी हदि केनो तौदोइनिदना अदुमाइना अखोइदा हेल्प याम लौबिरक पाइतार अदो सिदि याम नुगाइगिदा बाइबु तसेंगना हराउ तयामना वारी सानजगदबा मयामदो अवाबगी वारी गाता स्माइन तौरगा अखोइदा हाइबिराको अदुना अइगोंदा याम नुगाइगिदा हाइबु तसेंगना अइनदी मतेंग लोइना पांगुदी कमाइ ngamuni natra hadi aidi pisa pa mission ati adagi hoi kano je hadi financial je problem yam leitana hoi hoi adagi ai chu struggle tawjeri ni amarom da haga di ko aduna angama mating mudi adum khara pangjegi ko aduga
ꯑꯌꯥꯝꯕꯗꯤ ꯉꯝꯈꯤꯗꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯁꯤꯃꯗꯤ ꯌꯥꯝ ꯄꯦꯟꯈꯤꯗꯕ ꯑꯩꯉꯣꯟꯗ ꯑꯗꯨꯒ ꯄ꯭ꯂꯁ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯐꯟ ꯗ꯭ꯔꯥꯏꯚꯁꯨ ꯇꯧꯔꯅꯤꯀꯣ ꯐꯟ ꯗ꯭ꯔꯥꯏꯚꯁꯨ ꯇꯧꯔꯅꯤ ꯑꯗꯨꯕꯨ ꯐꯟ ꯗ꯭ꯔꯥꯏꯚ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯗꯤ ꯇꯁꯦꯡꯅ ꯖꯦꯅꯨꯋꯤꯟ ꯑꯣꯏꯅ ꯇꯧꯖꯔꯅꯤꯀꯣ ꯇꯧꯖꯔꯅꯤ ꯑꯗꯨꯕꯨ ꯖꯦꯅꯨꯋꯤꯟ ꯑꯣꯏꯅ ꯇꯧꯅ ꯑꯗꯨꯝ ꯑꯩꯈꯣꯏꯗ ꯁꯨꯝ ꯅꯦꯒꯦꯇꯤꯚ ꯑꯣꯏꯕ ꯀꯩꯅꯣꯁꯦ ꯌꯥꯝ ꯐꯤꯗꯕꯦꯛꯁꯦ ꯌꯥꯝ ꯄꯤꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯩ ꯐꯟ ꯗ꯭ꯔꯥꯏꯚ ꯇꯧꯔꯒ ꯏꯁꯥꯒꯤ ꯑꯣꯏꯅ ꯄꯔꯁꯣꯅꯦꯜ ꯇꯥꯜꯂꯦ ꯈꯣꯠꯂꯦ ꯍꯥꯏꯕꯒꯨꯝꯕ ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯑꯩꯈꯣꯏꯅ ꯐꯟ ꯗ꯭ꯔꯥꯏꯚ ꯇꯧꯔꯒ ꯊꯨꯡꯍꯟꯖꯔꯤꯕ ꯏꯃꯨꯡꯗꯨꯗꯗꯤ ꯃꯣꯏꯅꯗꯤ ꯈꯪꯕꯤꯗꯣꯏꯅꯦꯕ ꯑꯗꯨ ꯑꯗꯒꯤ ꯑꯃꯨꯛ ꯑꯁ ꯈꯪꯗꯦ ꯌꯥꯝꯅ ꯏꯃꯣꯁꯅꯦꯜꯁꯨ ꯑꯣꯏꯈꯤ ꯑꯗꯨ ꯑꯗꯨꯋꯥꯏ ꯇꯥꯏꯃꯤꯡꯗ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯕ꯭ꯔꯗꯔꯒꯤꯅꯦ ꯍꯥꯏꯗꯤ ꯌꯨꯇꯨꯕꯀꯤ ꯀꯩꯅꯣ ꯃꯇꯥꯡꯁꯤꯗꯅꯦ ꯁꯨꯝ ꯃꯤꯅ ꯀꯃꯦꯟ ꯄꯤꯔꯛꯄꯗꯀꯣ ꯐꯖꯕꯁꯨ ꯄꯤꯔꯛꯄ ꯌꯥꯎꯔꯛꯀꯅꯤ ꯑꯗꯩꯗꯤ ꯕꯦꯗ ꯀꯃꯦꯟ ꯃꯌꯥꯝꯁꯨ ꯂꯥꯛꯀꯅꯤꯗ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯕꯤꯕꯒꯦ ꯍꯥꯏꯗꯤ ꯕꯦꯗ ꯀꯃꯦꯟ ꯄꯤꯔꯛꯄ ꯃꯇꯥꯡꯁꯦ ꯍꯣꯏ ꯕꯦꯗ ꯀꯃꯦꯟꯗꯤ ꯑꯗꯨꯝ ꯌꯥꯎꯋꯦ ꯑꯗꯨꯝ ꯉꯔꯥꯡꯁꯨ ꯑꯗꯨꯝ ꯑꯩ ꯌꯥꯝ ꯌꯥꯎꯈꯤꯕꯅꯦ ꯑꯗꯣ ꯕꯦꯗ ꯀꯃꯦꯟ ꯍꯥꯏꯁꯤꯗꯤ ꯑꯗꯨꯝ ꯀꯝꯄꯜꯁꯔꯤ ꯑꯗꯨꯝ ꯌꯥꯎꯗ꯭ꯔꯣꯕꯅꯦ ꯑꯗꯨꯅ ꯒꯨꯗ ꯀꯃꯦꯟꯁꯨ ꯑꯗꯨꯝ ꯅꯨꯡꯁꯤꯕꯤꯕ ꯑꯗꯨꯝ ꯌꯥꯎꯔꯛꯀꯅꯤ ꯕꯦꯗ ꯀꯃꯦꯟꯁꯨ ꯑꯗꯨꯝ ꯌꯥꯎꯔꯛꯀꯅꯤ ꯕꯦꯗ ꯀꯃꯦꯟꯁꯦ ꯑꯩꯒꯤꯗꯤ ꯌꯥꯝꯅ ꯄꯣꯖꯤꯇꯤভ ꯑꯣꯏꯅ ꯑꯗꯨꯝ ꯂꯧꯖꯩꯀꯣ ꯀꯩꯒꯤꯅꯣꯗꯤ ꯃꯣꯏꯅ ꯕꯦꯗ ꯀꯃꯦꯟ ꯄꯤꯕꯤꯔꯛꯏꯁꯦ ꯑꯩꯒꯤ ꯀꯩꯅꯣꯝꯃ ꯁꯣꯏꯔꯦ ꯍꯥꯏꯗꯅ ꯄꯤꯔꯛꯏꯅꯦꯕ ꯑꯗꯨꯅ ꯑꯗꯨꯝ ꯄꯣꯖꯤꯇꯤভ ꯑꯣꯏꯅ ꯑꯗꯨꯝ ꯂꯧꯋꯦ ꯑꯗꯨꯒ ꯑꯗꯨꯝ ꯃꯣꯏꯅ ꯄꯤꯕꯤꯔꯛꯏꯕ ꯀꯩꯅꯣ ꯁꯣꯏꯔꯤꯁꯦꯅ ꯑꯗꯨꯝ ꯁꯤꯁꯤꯅ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯝ ꯑꯩꯗꯤ ꯑꯗꯨꯝ ꯌꯥꯔꯤꯒꯩ ꯑꯗꯨꯝ ꯕꯦꯗ ꯀꯃꯦꯟ ꯑꯗꯨꯝ ꯄꯤꯕꯤꯔꯣ ꯍꯥꯏꯅꯤ ꯀꯩꯒꯤꯅꯣꯗꯤ ꯁꯤꯁꯤꯅ ꯑꯩꯉꯣꯟꯗ ꯏꯝꯄ꯭ꯔꯨꯚꯃꯦꯟꯠ ꯑꯣꯏꯕꯒꯤ ꯆꯥꯟꯁ ꯑꯃ ꯌꯥꯝ ꯐꯖꯅ ꯄꯤ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯁꯣꯏꯈꯤꯕ ꯃꯐꯝꯗꯣ ꯍꯣꯏ ꯑꯗꯨꯝ ꯈꯪꯉꯦꯕ ꯃꯥ ꯉꯥꯡꯉꯤꯁꯦ ꯆꯨꯝꯃꯤꯅꯦ ꯀꯩꯅꯣ ꯇꯧꯔꯤꯅꯦ ꯀꯥꯏꯅꯀꯣ ꯑꯗꯨꯒ ꯕꯨꯂꯤ ꯇꯧꯕꯁꯨ ꯑꯗꯨꯝ ꯌꯥꯎꯏꯀꯣ ꯍꯥꯏꯕꯗꯤ ꯏꯟꯇꯔꯅꯦꯠ ꯕꯨꯂꯤꯒ ꯍꯥꯏꯇꯥꯔꯦ ꯐꯖꯗꯕ ꯈꯣꯟꯗꯥ ꯋꯥꯍꯩ ꯌꯥꯎꯕ ꯌꯥꯎꯏ ꯌꯥꯝꯅ ꯕꯦꯕꯥꯔ ꯂꯩꯇꯅ ꯉꯥꯡꯉꯛꯄ ꯌꯥꯎꯏ ꯑꯗꯨꯒꯨꯝꯕꯗꯨꯗꯤ ꯈꯤꯇꯪ ꯇꯧꯍꯟꯖꯅꯤꯡꯗꯦ ꯀꯩꯒꯤꯅꯣꯗꯤ ꯏꯟꯇꯔꯅꯦꯠ ꯕꯨꯂꯤ ꯍꯥꯏꯁꯦ ꯃꯤꯑꯣꯏ ꯑꯃꯈꯛꯅ ꯍꯥꯏꯔꯛꯄꯗꯤ ꯌꯥꯏ ꯑꯗꯨ ꯏꯟꯇꯔꯅꯦꯠ ꯍꯥꯏꯁꯤꯗꯤ ꯇꯁꯦꯡꯅ ꯑꯗꯨꯃꯥꯏꯅ ꯕꯦꯗ ꯀꯃꯦꯟꯁꯤꯗ ꯃꯤ 100,000 ꯄꯤꯁꯜꯂꯛꯑꯒꯗꯤ ꯑꯃꯗꯨ ꯄꯨꯔꯥ ꯃꯦꯟꯇꯦꯜ ꯍꯔꯥꯁ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕꯗꯤ ꯈꯤꯇꯪ ꯇꯧꯍꯟꯖꯅꯤꯡꯗꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯇꯧꯅꯔꯤꯕ ꯃꯌꯥꯝꯁꯦ ꯏꯆꯤꯜ ꯏꯅꯥꯎ ꯉꯥꯛꯇꯅꯤ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥ ꯃꯁꯦꯟ ꯑꯩꯈꯣꯏ ꯃꯩꯇꯩꯃꯛ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏ ꯑꯇꯣꯞꯄ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏ ꯃꯁꯦꯟ ꯉꯥꯛꯇꯅꯤ ꯃꯤꯑꯣꯏꯕ ꯉꯥꯛꯇꯅꯤꯀꯣ ꯑꯗꯨꯅ ꯍꯣꯏ ꯕꯦꯗ ꯀꯃꯦꯟ ꯄꯤꯕꯗꯣ ꯀ꯭ꯔꯤꯇꯤꯁꯥꯏꯖ ꯑꯣꯏꯅ ꯇꯧꯕꯤꯔꯛꯑꯣꯕ ꯐꯖꯕ ꯋꯥꯍꯩꯗ ꯕ꯭ꯔꯗꯔ ꯅꯪꯒꯤꯗꯣ ꯁꯣꯏꯔꯦ ꯁꯤ ꯍꯥꯏꯍꯟꯅꯤꯡꯗꯦ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯍꯥꯏꯕꯤꯌꯣ ꯑꯗꯨ ꯅꯠꯇꯕꯤꯗ ꯌꯥꯝꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯕ ꯀꯃꯦꯟꯁꯨ ꯃꯌꯥꯝ ꯌꯥꯎꯋꯤꯗꯅꯀꯣ ꯑꯗꯨꯝꯕꯗꯨꯗꯤ ꯇꯁꯦꯡꯅ ꯏꯟꯇꯔꯅꯦꯠ ꯕꯨꯂꯤꯅꯦꯅ ꯂꯧꯖꯩ ꯑꯗꯨꯒ ꯌꯥꯝꯅ ꯃꯤꯉꯣꯟꯗ ꯃꯦꯟꯇꯦꯜ ꯍꯔꯥꯁꯃꯦꯟ ꯄꯤꯒꯅꯦꯕ ꯍꯣꯏ ꯀꯃꯦꯟ ꯑꯃꯅꯤꯗꯤ ꯀꯥꯏꯗꯦ ꯑꯗꯨꯕꯨ ꯑꯗꯨꯃꯥꯏꯅ ꯌꯥꯝꯅ ꯕꯦꯗ ꯑꯣꯏꯕ ꯀꯃꯦꯟꯇꯣ ꯃꯤ 100,000 ꯏꯁꯜꯂꯛꯑꯒꯗꯤ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯔꯥꯁꯃꯦꯟ ꯑꯃ ꯑꯗꯨꯝ ꯄꯤꯗꯣꯏꯅꯦꯕ ꯁꯤ ꯑꯩ ꯈꯛꯀꯤ ꯋꯥ ꯅꯠꯇꯦ ꯑꯩꯈꯣꯏꯗꯤ ꯑꯃꯨꯛ ꯈꯤꯇꯪ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯥꯏꯟꯁꯦ ꯑꯩꯈꯣꯏꯗꯤ ꯑꯃꯨꯛ ꯀꯩ ꯍꯥꯏꯇꯥꯔꯦ ꯂꯦꯚꯦꯜ ꯍꯦꯗꯦഡ് ꯑꯣꯏꯕ ꯑꯩꯈꯣꯏꯗꯤ ꯑꯃꯨꯛ ꯈꯤꯇꯪ ꯅ꯭ꯌꯨꯇ꯭ꯔꯦꯜ ꯑꯣꯏꯅ ꯑꯗꯒꯤ ꯑꯩꯈꯣꯏꯗꯤ ꯄꯣꯖꯤꯇꯤቭ ꯑꯣꯏꯅ ꯂꯧꯊꯣꯛꯄ ꯉꯝꯃꯦꯕ ꯑꯗꯨꯕꯨ ꯅꯨꯄꯤ ꯃꯆꯥ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯅꯪꯁꯨ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯣꯛꯂꯛꯑꯕꯅꯤꯀꯣ ꯑꯗꯨꯅ ꯅꯣꯏꯗꯁꯨ ꯑꯗꯨꯝ ꯕꯦꯗ ꯀꯃꯦꯟ ꯂꯥꯛꯀꯗꯣꯏꯅꯦꯕ ꯑꯗ ꯑꯩꯉꯣꯟꯗ ꯂꯥꯛꯄ ꯀꯃꯦꯟꯠ ꯕꯦꯗ ꯀꯃꯦꯟꯠꯁꯦ ꯅꯉꯣꯟꯗ ꯃꯤ 500 ꯑꯃꯅ ꯅꯉꯣꯟꯗ ꯊꯤꯅ ꯍꯥꯏꯕꯤꯔꯛꯑꯣ ꯅꯪ ꯇꯁꯦꯡꯅ ꯍꯔꯥꯁ ꯇꯧꯅꯦꯕ ꯑꯗꯨꯅ ꯁꯤꯒꯨꯝꯕꯁꯤ ꯇꯧꯕꯤꯗꯕ ꯍꯥꯏꯇꯥꯔꯦ ꯌꯥꯔꯤꯈꯩ ꯑꯗꯨ ꯄꯣꯖꯤꯇꯤቭ ꯑꯣꯏꯅ ꯌꯥꯔꯤꯈꯩ ꯑꯗꯨꯝ ꯂꯧꯕꯤꯕ ꯑꯗꯨꯕꯨ ꯄꯣꯖꯤꯇꯤꯚ ꯑꯣꯏꯅ ꯂꯧꯕ ꯌꯥꯗꯕ ꯇꯥꯏꯃꯤꯡ ꯌꯥꯎꯔꯛꯑꯦ ꯑꯗꯨꯅ ꯑꯗꯨꯝꯕꯗꯨ ꯇꯧꯕꯤꯒꯅꯣ ꯍꯥꯏꯖꯕꯅꯤ ꯑꯗꯣ ꯕ꯭ꯔꯗꯔꯅꯅꯦ ꯍꯥꯏꯗꯤ ꯀꯩꯒꯨꯝꯕ ꯌꯨꯇꯨꯕꯀꯤ ꯂꯝꯁꯤꯗ ꯆꯪꯉꯝꯗ꯭ꯔꯒꯗꯤꯅꯦ ꯍꯧꯖꯤꯛꯁꯦ ꯑꯇꯣꯞꯄ ꯀꯩ ꯁꯤꯟꯐꯝ ꯇꯧꯕꯤꯔꯝꯒꯅꯤ ꯑꯩꯁꯦ ꯌꯨꯇ꯭ꯌꯨꯕ ꯆꯪꯉꯝꯗ꯭ꯔꯒꯗꯤ ꯑꯗꯨꯝ ꯕꯤꯖꯤꯅꯦꯁꯀꯤ ꯂꯥꯏꯟꯁꯤꯗ ꯑꯗꯨꯝ ꯄꯨꯔꯥ ꯐꯣꯀꯁ ꯇꯧꯔ ꯑꯗꯨꯝ ꯂꯩꯒꯗꯧ ꯃꯥꯜꯂꯦ ꯀꯩꯒꯤꯅꯣꯗꯤ ꯑꯩꯗꯤ ꯀꯩꯅꯣ ꯇꯧꯖꯩꯕ ꯑꯩꯗꯤ ꯕꯤꯖꯤꯅꯦꯁꯀꯨꯝꯕꯁꯦ ꯌꯥꯝ ꯇꯧꯖꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯏꯁꯥꯅ ꯏꯁꯥ ꯊꯕꯛ ꯄꯤꯖꯕꯁꯦ ꯁꯤꯒꯤ ꯁꯦꯇꯤꯁꯐꯦꯛꯁꯟꯁꯦ ꯌꯥꯝ ꯂꯩꯖꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯃꯤ ꯑꯃꯒꯤ ꯑꯩꯒꯤ ꯃꯣꯇꯣ ꯑꯃ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯕꯗꯤ ꯅꯪ ꯅꯁꯥꯒꯤ ꯗ꯭ꯔꯤꯝꯗꯨ ꯅꯁꯥꯅ ꯋꯥꯔꯛ ꯇꯧꯖꯗ꯭ꯔꯒꯗꯤ ꯃꯤ ꯃꯈꯥꯗ ꯊꯕꯛ ꯇꯧꯔꯒꯗꯤ ꯅꯁꯥꯒꯤ ꯗ꯭ꯔꯤꯝꯗꯨꯗꯤ ꯐꯨꯜꯐꯤꯜ ꯇꯧꯕ ꯉꯝꯃꯔꯣꯏꯗꯅ ꯑꯗꯨꯅ ꯑꯩꯗꯤ ꯕꯤꯖꯤꯅꯦꯁ ꯑꯃꯗꯤ ꯑꯗꯨꯝ ꯐꯖꯅ ꯑꯗꯨꯝ ꯆꯂꯥꯏꯔꯒ ꯑꯗꯨꯝ ꯃꯥꯏꯊꯣꯛꯄ ꯑꯗꯨꯝ ꯂꯩꯔꯝꯒꯗꯧꯕ ꯃꯥꯜꯂꯦ ꯌꯨꯇ꯭ꯌꯨꯕꯁꯤꯗꯤ ꯑꯗꯨꯝ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯇꯧꯔꯤꯀꯣ ꯌꯨꯇ꯭ꯌꯨꯕꯁꯤꯗꯤ ꯑꯩ ꯐꯨꯜ ꯇꯥꯏꯝ ꯅꯠꯇꯦꯕ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯗꯨꯅ ꯌꯨꯇ꯭ꯌꯨꯕꯁꯤꯗ ꯑꯩ ꯁꯨꯝ ꯅꯨꯡꯉꯥꯏꯖꯕꯒꯤ ꯁꯨꯝ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯍꯥꯏꯗꯤ ꯌꯨꯇ꯭ꯌꯨꯕꯇꯒꯤ ꯂꯥꯛꯏꯕ ꯏꯟꯀꯝꯁꯦ ꯁꯤꯁꯤꯒ ꯕ꯭ꯔꯗꯔꯅ ꯍꯧꯖꯤꯛ ꯑꯇꯣꯞꯄꯁꯨ ꯇꯧꯕꯤ ꯍꯥꯏꯗꯅ ꯑꯗꯣ ꯑꯗꯨꯝ ꯍꯥꯏꯗꯤ ꯃꯦꯅꯦꯖ ꯇꯧꯕ ꯉꯝꯕꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯦ ꯌꯥꯝ ꯋꯥꯏ ꯇꯁꯦꯡꯅ ꯌꯨꯇ꯭ꯌꯨꯕꯇ ꯂꯥꯛꯄꯁꯤꯗꯤ ꯇꯁꯦꯡꯅ ꯂꯥꯛꯇꯕꯒꯨꯝꯕꯅꯤ ꯍꯥꯏꯕꯗꯤ ꯃꯌꯥꯝꯅ ꯁꯨꯝ ꯀꯩꯅꯣ ꯇꯧꯕꯩ ꯋꯥꯅꯦꯕ ꯍꯥꯏꯗꯤ ꯌꯥꯝ ꯂꯥꯛꯄꯒꯤ ꯈꯟꯕꯩ ꯋꯥꯅꯦꯕꯀꯣ ꯑꯗꯣ ꯌꯨꯇ꯭ꯌꯨꯕꯀꯤ ꯑꯩꯈꯣꯏꯒꯤ RPM ꯑꯅ ꯂꯩꯔꯤꯁꯦꯀꯣ ꯔꯦꯠ ꯄꯥꯔ ꯃꯤꯅꯤꯠ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯂꯣꯅꯦꯕ ꯃꯤꯅꯤꯃꯝꯅꯦꯕꯀꯣ ꯑꯗꯨꯅ ꯂꯥꯛꯇꯕꯁꯨ ꯌꯥꯎꯋꯦ ꯑꯩꯒꯤꯗꯤ ꯌꯨꯇ꯭ꯌꯨꯕꯁꯦ ꯚ꯭ꯌꯨ ꯌꯥꯝꯗꯕꯅꯦꯕ ꯑꯗꯨꯅ ꯀꯩ ꯍꯥꯏꯇꯥꯔꯦ $100ꯒ ꯐꯪꯕ ꯍꯥꯏꯁꯦ ꯑꯗꯨꯝ ꯊꯥ 2 ꯆꯪꯉꯦ ꯑꯩꯈꯣꯏꯗꯤ ꯑꯗꯨꯅ ꯑꯗꯨꯝ ꯐꯪꯗꯒꯨꯝꯕꯅꯦ ꯑꯩꯈꯣꯏꯗꯤ ꯑꯗꯨꯅ ꯑꯇꯣꯞꯄ ꯑꯩꯈꯣꯏ ꯕꯤꯖꯤꯅꯦꯁ ꯑꯣꯏꯅ ꯇꯧꯗꯕ ꯌꯥꯗꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯐꯦꯃꯤꯂꯤ ꯑꯃ ꯄꯨꯔꯛꯏꯕꯅꯤꯅ ꯑꯃ ꯄꯨꯔꯛꯏꯕꯅꯤꯅꯀꯣ ꯃꯥꯅꯦ ꯑꯗꯨꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯁꯦ ꯍꯣꯏ ꯂꯥꯛꯏꯀꯣ ꯁꯥꯏꯠ ꯏꯟꯀꯝ ꯑꯣꯏꯅ ꯑꯗꯨꯝ ꯂꯥꯛꯄ ꯌꯥꯏ ꯑꯗꯨꯒ ꯂꯥꯏꯕꯛ ꯌꯥꯝ ꯐꯒꯦ ꯍꯥꯏꯔꯒꯗꯤ ꯃꯄꯥꯟꯒꯤ ꯄ꯭ꯔꯣꯃꯣꯁꯟꯒꯨꯝꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯜ ꯄ꯭ꯔꯣꯃꯣꯁꯟꯒꯨꯝꯕꯁꯦ ꯌꯥꯝꯅ ꯑꯦꯇꯦꯆ ꯇꯧꯔꯒꯗꯤ ꯌꯥꯝꯅ ꯇꯥꯟꯕ ꯌꯥꯏ ꯑꯗꯨꯕꯨ ꯃꯤꯗꯤꯌꯥ ꯈꯛꯀꯤ ꯑꯣꯏꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯈꯛꯀꯤ ꯑꯣꯏꯅ ꯏꯟꯀꯝꯗꯨꯗꯤ ꯌꯥꯝꯅ ꯅꯦꯝꯃꯦ ꯍꯥꯏꯇꯥꯔꯦ
ꯑꯗꯣ ꯕ꯭ꯔꯗꯔ ꯃꯔꯛ ꯊꯠꯅꯅꯦ ꯍꯥꯏꯗꯤ ꯉꯁꯥꯏꯗꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯥꯟꯅꯔꯦꯗꯅ ꯍꯥꯏꯐꯦꯠꯇꯪ ꯖꯒꯥ ꯆꯠꯂꯒ ꯐꯖꯕꯁꯦ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯉꯒ ꯁꯥꯟꯅꯁꯤꯅꯦ ꯌꯥꯏ ꯑꯗꯣ ꯕ꯭ꯔꯗꯔꯅ ꯃꯌꯥꯝꯗꯁꯨꯅꯦ ꯍꯥꯏꯐꯦꯠ ꯁꯤꯒꯤ ꯐꯖꯕꯁꯦ ꯃꯌꯥꯝꯗ ꯍꯥꯏꯐꯦꯠ ꯄꯥꯎꯗꯝꯕꯤꯌꯣ ꯍꯣꯏ ꯑꯗꯨꯝ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯁꯤꯔꯥ ꯍꯣꯏ ꯑꯗꯨꯝ ꯆꯠꯅ ꯑꯗꯨꯝ AK ꯐꯥꯔꯝꯁꯦ ꯑꯩꯗꯤ ꯀꯨꯏꯔꯦꯕꯀꯣ ꯁꯤꯒꯤ ꯔꯤꯚ꯭ꯌꯨꯁꯨ ꯑꯩꯅ ꯇꯧꯈ꯭ꯔꯕꯅꯤ ꯅꯍꯥꯟꯋꯥꯏ ꯑꯗꯣ AK ꯐꯥꯔꯝꯁꯦ ꯃꯣꯏ ꯐꯦꯃꯤꯂꯤꯁꯦ ꯑꯩꯒ ꯑꯗꯨꯝ ꯈꯪꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯣꯏꯁꯦ ꯍꯥꯟꯅ ꯀꯩꯅꯣꯅꯦ ꯌꯦꯟꯒꯤ ꯑꯩꯈꯣꯏꯒꯤ ꯄꯣꯜꯇ꯭ꯔꯤ ꯐꯥꯔꯝꯅꯦꯕ ꯇꯧꯔꯤꯁꯦ ꯑꯁꯤꯒꯤꯁꯤꯁꯨ ꯃꯣꯏ ꯄꯣꯜꯇ꯭ꯔꯤ ꯐꯥꯔꯝ ꯑꯗꯩ ꯃꯣꯏ ꯄꯣꯜꯇ꯭ꯔꯤꯒꯤ ꯁꯦꯠ 3ꯅꯦ ꯂꯩꯔꯤꯁꯦꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛꯁꯤꯅ ꯑꯃꯨꯛ ꯀꯩ ꯍꯥꯏꯇꯥꯔꯦ ꯔꯤꯀ꯭ꯔꯤꯌꯦꯁꯅꯦꯜ ꯁꯦꯟꯇꯔꯒꯨꯝꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯄꯕ꯭ꯂꯤꯛ ꯏꯚꯦꯟꯠꯒꯨꯝꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯨꯝꯕ ꯀꯣꯇꯦꯖꯀꯨꯝꯕ ꯊꯝꯃꯒ ꯃꯤ ꯂꯦꯛꯄ ꯌꯥꯕ ꯍꯣꯇꯦꯜꯒꯨꯝꯕ ꯑꯣꯏꯅ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯌꯥꯝꯅ ꯔꯤꯇꯥꯌꯔꯃꯦꯟ ꯍꯣꯝꯒꯤ ꯇꯥꯏꯞꯇ ꯌꯥꯝꯅ ꯐꯖꯅ ꯌꯥꯝ ꯃꯑꯣꯡ ꯇꯥꯅꯁꯨ ꯁꯦꯝꯃꯦ ꯃꯥꯏꯁꯦ ꯑꯗꯨꯒ ꯑꯁꯤꯒꯤ ꯄꯨꯈ꯭ꯔꯤꯁꯦ ꯀꯩꯅꯣ ꯂꯩꯕꯅꯦ ꯃꯣꯏ ꯀꯣꯏ ꯐꯤꯁꯇꯣ ꯀꯣꯏ ꯐꯤꯁꯇꯣ ꯃꯌꯥꯝ ꯊꯥꯗꯔ ꯊꯝꯕꯅꯦꯕꯁꯦ ꯑꯩꯈꯣꯏꯅ ꯉꯥ ꯃꯆꯤꯟꯖꯥꯛ ꯊꯥꯗꯔꯒꯗꯤ ꯁꯤꯗꯩꯗ ꯑꯗꯨꯝ ꯌꯥꯝꯅ ꯊꯣꯛꯂꯛꯀꯅꯤ ꯑꯗꯣ ꯑꯩꯗꯤ ꯃꯣꯏ AK ꯐꯥꯔꯝꯁꯦ ꯑꯗꯨꯝ ꯂꯥꯛꯄ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯝ ꯃꯦꯟꯇꯦꯜ ꯄꯤꯁ ꯑꯗꯨꯝ ꯐꯪꯕꯅꯦ ꯃꯣꯏ ꯍꯥꯏꯗꯤ ꯏꯆꯤꯛ ꯆꯤꯛꯑꯦꯕ ꯖꯒꯥꯁꯦ ꯍꯣꯏ ꯃꯥꯅꯦ ꯑꯗꯣ ꯕ꯭ꯔꯗꯔꯒꯤ ꯍꯣꯕꯤꯗꯤ ꯀꯩ ꯑꯣꯏꯒꯦ ꯍꯣꯕꯤꯁꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯍꯣꯕꯤꯁꯦ ꯑꯩꯗꯤ ꯆꯦꯟꯖ ꯌꯥꯝ ꯇꯧꯋꯦ ꯍꯥꯏꯕꯗꯤ ꯍꯣꯕꯤꯁꯦ ꯑꯩꯗꯤ ꯑꯃꯈꯛꯇꯪꯗꯤ ꯁ꯭ꯇꯤꯛ ꯇꯧꯗꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯝ ꯍꯥꯟꯅꯗꯤ ꯑꯩ ꯄꯦꯟꯇꯤꯡꯒꯨꯝꯕꯁꯦ ꯌꯥꯝ ꯄꯥꯝꯃꯝꯃꯦ ꯂꯥꯏ ꯌꯦꯛꯄ ꯈꯣꯠꯄꯁꯦ ꯍꯥꯏꯕꯗꯤ ꯑꯩꯅ ꯕꯦꯡꯒ꯭ꯂꯣꯔ ꯂꯩꯉꯩꯗ ꯑꯩꯁꯦ ꯂꯥꯏ ꯌꯥꯝ ꯌꯦꯛꯂꯛꯑꯦꯀꯣ ꯍꯩꯕꯩ ꯋꯥ ꯅꯠꯇꯕ ꯑꯩꯅ ꯁꯨꯝ ꯄꯥꯝꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤꯗꯤ ꯑꯃꯨꯛ ꯍꯧꯖꯤꯛꯁꯤꯅ ꯑꯃꯨꯛ ꯑꯩꯁꯦ ꯒꯥꯔꯤꯒꯨꯝꯕ ꯔꯦꯁꯇꯣꯔꯦꯁꯟꯒꯨꯝꯕ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯒꯥꯔꯤ ꯑꯃꯟꯕ ꯑꯩꯈꯣꯏꯒꯤ ꯑꯃꯟꯕꯒꯨꯝꯕꯁꯦ ꯊꯤꯔꯒꯀꯣ ꯀꯣꯟꯆꯥꯛ ꯀꯣꯟꯕ ꯒꯥꯔꯤꯁꯤꯡꯁꯦ ꯊꯤꯔꯒ ꯑꯩꯅ ꯁꯦꯝꯗꯣꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩꯅ ꯀꯟꯅ ꯇꯧꯔꯤꯁꯦ ꯑꯗꯨꯗꯤ ꯑꯩꯒꯤ ꯃꯌꯥꯝꯅꯁꯨ ꯈꯔ ꯎꯕꯤꯔꯝꯗꯧ ꯃꯥꯜꯂꯦ 1985ꯀꯤ ꯚꯦꯁꯄꯥ ꯑꯃ ꯑꯩꯅ ꯀꯩꯅꯣꯗꯩ ꯂꯩꯕꯅꯦ ꯂꯥꯡꯒꯣꯜ ꯚ꯭ꯌू ꯑꯁꯤꯒꯤ ꯂꯝꯐꯦꯜꯒꯤꯗꯣ ꯂꯨꯄꯥ 2,000 ꯄꯤꯔ ꯑꯩꯅ ꯂꯩꯕꯅꯦ ꯑꯗꯣ ꯄꯨꯔꯥ ꯌꯥꯗ꯭ꯔꯦꯀꯣ ꯊꯧꯕꯗꯤ ꯌꯥꯕ ꯕꯣꯗꯤ ꯌꯥꯗ꯭ꯔꯦ ꯄꯨꯔꯥ ꯌꯥꯗ꯭ꯔꯦ ꯑꯗꯣ ꯂꯨꯄꯥ 1,000 ꯀꯌꯥꯃꯨꯛ 90ꯃꯨꯛ ꯆꯪꯉꯦ ꯑꯩꯅ ꯊꯥꯗꯕꯗꯣ ꯑꯗꯨꯒ ꯐꯖꯅ ꯔꯦꯁꯇꯣꯔꯦꯁꯟ ꯇꯧꯔꯒ ꯀꯦꯔꯂꯥꯗꯒꯤ ꯒꯥꯔꯤꯒꯩ ꯄꯥꯔꯠꯀꯁꯦ ꯆꯦꯜꯂꯒꯀꯣ ꯊꯥ 3ꯃꯨꯛꯀ ꯆꯪꯉꯦ ꯔꯦꯁꯇꯣꯔ ꯇꯧꯕꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯁꯦꯝꯈꯤꯌꯦ ꯑꯩꯅ ꯑꯗꯨꯝꯕꯗꯣ ꯑꯗꯨꯒꯤ ꯍꯣꯕꯤꯗ ꯂꯩ ꯍꯧꯖꯤꯛꯁꯦ ꯒꯥꯔꯤꯒꯨꯝꯕ ꯑꯗꯨꯝ ꯄꯥꯝꯖꯩ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯕ꯭ꯔꯗꯔ ꯍꯧꯖꯤꯛꯁꯦ ꯍꯥꯏꯗꯤ ꯁꯨꯝ ꯋꯥꯔꯤꯁꯦ ꯍꯥꯏꯗꯤ ꯅꯥꯀꯟ ꯑꯃꯔꯣꯝꯗꯀꯣ ꯊꯩꯗꯣꯔꯛꯑꯒꯅꯦ ꯍꯥꯏꯗꯤ ꯐꯤꯂꯝ ꯁ꯭ꯇꯥꯔ ꯃꯌꯥꯝꯁꯦ ꯁꯤꯗꯒꯤ ꯀꯔꯝꯕꯅ ꯕ꯭ꯔꯗꯔꯅ ꯈ꯭ꯋꯥꯏ ꯄꯥꯝꯕꯤꯕꯒꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤꯔꯣ ꯍꯥꯏꯁꯦ ꯃꯅꯤꯄꯨꯔꯒꯤ ꯑꯁ ꯃꯅꯤꯄꯨꯔꯒꯤꯗꯤ ꯑꯩꯅ ꯈ꯭ꯋꯥꯏ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯇꯥꯔꯗꯤ ꯀꯣꯃꯦꯗꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯗꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯕꯣꯅꯤꯁꯦ ꯗꯥꯕꯣꯅꯤ ꯗꯥꯕꯣꯅꯤꯁꯦ ꯑꯩ ꯄꯔꯁꯣꯅꯦꯜ ꯑꯣꯏꯅꯁꯨ ꯈꯪꯅꯩꯀꯣ ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯇꯥꯔꯦ ꯃꯥꯅ ꯋꯥꯉꯥꯡꯕꯁꯨ ꯌꯥꯝꯅ ꯌꯨꯅꯤꯛ ꯑꯣꯏꯗ꯭ꯔꯅꯦ ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯑꯇꯣꯞꯄ ꯑꯦꯛꯇꯔꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯀꯣ ꯑꯩꯈꯣꯏ ꯇꯥꯃꯣ ꯀꯥꯏꯀꯨ ꯌꯥꯃꯨꯡ ꯀꯥꯏꯀꯨꯁꯤꯗꯤ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯑꯦꯚꯔꯒ꯭ꯔꯤꯟ ꯑꯗꯨꯝ ꯑꯣꯏꯔꯦꯅ ꯊꯥꯏꯅꯗꯒꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯄꯤꯛꯉꯩꯗꯒꯤ ꯑꯗꯨꯝ ꯌꯥꯃꯨꯡ ꯀꯥꯏꯀꯨ ꯍꯥꯏꯔꯒꯗꯤ ꯑꯗꯨꯝ ꯑꯦꯜꯕꯝꯗꯒ ꯃꯌꯥꯝ ꯇꯧꯋꯦꯗꯅꯀꯣ ꯑꯗꯨꯒ ꯅꯨꯄꯤꯗ ꯍꯥꯏꯔꯒꯗꯤ ꯑꯁ ꯌꯥꯝ ꯂꯩꯈ꯭ꯔꯦꯗ ꯅꯨꯄꯤꯗꯗꯤ ꯈꯤꯇꯪ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯌꯦꯡꯖꯔꯛꯄ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯌꯦꯡꯖꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯀꯃꯂꯥ ꯍꯥꯏꯇꯥꯔꯦ ꯀꯃꯂꯥ ꯑꯩꯈꯣꯏ ꯑꯦꯜꯕꯝꯗꯗꯤ ꯑꯩꯈꯣꯏꯅ ꯏꯟꯈꯠꯂꯛꯄꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯈꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯉꯥꯎꯖꯔꯛꯀꯦ ꯍꯥꯏꯇꯥꯔꯦꯀꯣ ꯏꯆꯦ ꯀꯃꯂꯥꯗꯤ ꯍꯧꯖꯤꯛꯄꯨꯁꯨ ꯑꯗꯨꯝ ꯐꯖꯔꯒ ꯑꯗꯨꯝ ꯂꯩꯔꯦ ꯍꯧꯖꯤꯛꯅ ꯍꯦꯟꯅ ꯐꯖꯔꯦ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯑꯗꯒꯤ ꯃꯦꯙꯥ ꯀꯣ ꯑꯗꯒꯤ ꯍꯧꯖꯤꯛ ꯏꯟꯈꯠꯂꯛꯄꯗ ꯑꯩꯈꯣꯏꯒꯤ ꯇꯦꯇꯦ ꯍꯥꯏꯇꯥꯔꯦ ꯇꯦꯇꯦꯁꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯒꯤꯅꯦ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯁꯣꯔꯣꯛ ꯋꯥꯡꯃꯗꯩꯅꯦ ꯃꯥꯁꯦ ꯑꯗꯨꯅ ꯃꯥꯁꯨ ꯍꯧꯖꯤꯛ ꯀꯟꯅ ꯐꯥꯎꯒꯠꯂꯛꯑꯦ ꯌꯦꯡꯕ ꯅꯨꯡꯉꯥꯏ ꯃꯥꯁꯤ ꯋꯥꯡ ꯆꯥꯎꯔꯒꯀꯣ ꯑꯗꯨꯅ ꯐꯦꯚꯔꯦꯠ ꯑꯦꯛꯇꯔ ꯑꯗꯨꯒ ꯃꯄꯥꯟ ꯂꯝꯒꯤꯗꯤ ꯃꯌꯥꯝ ꯂꯩꯈ꯭ꯔꯦ ꯍꯣꯏ ꯑꯗꯣ ꯕ꯭ꯔꯗꯔꯅ ꯍꯥꯏꯗꯤ ꯗꯥꯕꯣꯅꯤꯁꯦ ꯌꯥꯝ ꯄꯥꯝꯖꯩ ꯍꯥꯏꯗꯅ ꯑꯗꯣ ꯃꯥꯒꯤ ꯑꯦꯛꯇꯤꯡ ꯍꯥꯏꯐꯦꯠꯇꯪ ꯇꯧꯕꯤꯔꯝꯃꯒꯗꯤ ꯌꯥꯔꯣꯏ ꯑꯗꯨꯗꯤ ꯍꯩꯇꯦ ꯇꯁꯦꯡꯅ ꯑꯗꯨꯅꯤ ꯑꯩ ꯍꯥꯏꯔꯦ ꯉꯁꯥꯏꯒꯤ ꯑꯦꯛꯇꯤꯡꯒꯨꯝꯕ ꯀꯣꯃꯦꯗꯤꯒꯨꯝꯕꯗꯣ ꯑꯗꯨꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯛꯀꯅꯣ ꯑꯩ ꯁꯨꯡꯀꯛꯄ ꯑꯣꯏꯌꯦꯕ ꯑꯗꯣ ꯍꯩꯁꯨ ꯍꯩꯇꯦꯕ ꯑꯗꯨꯒꯤ ꯀꯩꯅꯣꯗꯣ ꯑꯩ ꯍꯩꯇꯦ ꯍꯥꯏꯇꯥꯔꯦ ꯇꯁꯦꯡꯅ ꯑꯩ ꯇꯧꯅꯤꯡꯗꯕꯩ ꯅꯠꯇꯕ ꯑꯩꯅ ꯇꯧꯕꯗ ꯁꯨꯡꯊꯣꯛ ꯊꯣꯛꯂꯛꯑꯔꯣꯏꯕ ꯑꯗꯣ ꯕ꯭ꯔꯗꯔꯁꯦ ꯐꯤꯂꯝꯒꯤ ꯂꯥꯏꯟꯗꯗꯤ ꯄꯥꯝꯕꯤꯗꯕ꯭ꯔꯥ ꯑꯩ ꯁꯨꯀꯟ ꯈꯜꯂꯨꯗꯦ ꯁꯛꯁꯨ ꯑꯗꯨꯝ ꯐꯖꯩꯀꯣ ꯌꯦꯡꯕꯗ ꯅꯨꯄꯥꯁꯨ ꯃꯥꯜꯂꯦ ꯋꯥꯡꯁꯨ ꯆꯥꯎꯋꯦ ꯑꯗꯣ ꯐꯤꯂꯝꯒꯨꯝꯕ ꯄꯥꯝꯕꯤꯗ ꯐꯖꯩ ꯍꯥꯏꯗꯤ ꯌꯦꯡꯕꯗ ꯑꯗꯨꯝ ꯔꯥꯁꯤ ꯂꯩꯌꯦꯕ ꯌꯦꯡꯕ ꯅꯨꯡꯉꯥꯏꯌꯦꯕ ꯍꯣꯏ ꯑꯗꯣ ꯕ꯭ꯔꯗꯔꯁꯦ ꯐꯤꯂꯝ ꯀꯨꯝꯒꯦ ꯀꯥꯏꯅ ꯈꯟꯕꯒꯤ ꯋꯥꯈꯜ ꯑꯁꯥꯒꯗꯤ ꯂꯩꯕꯤꯗꯕ꯭ꯔꯥ ꯂꯩꯇꯦ ꯍꯥꯏꯁꯦ ꯑꯩ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕꯗꯣ ꯑꯩꯗꯤ ꯁꯤꯒꯤ ꯑꯦꯛꯇꯤꯡꯒꯤ ꯃꯇꯥꯡ ꯀꯣꯃꯦꯗꯤꯒꯤ ꯃꯇꯥꯡ ꯑꯩꯒꯤ ꯕꯣꯗꯤ ꯂꯦꯡꯒ꯭ꯋꯦꯖ ꯍꯥꯏꯇꯥꯔꯦ ꯁꯤꯗꯗꯤ ꯑꯩ ꯁꯨꯡꯍꯩ ꯍꯩꯔꯔꯣꯏ ꯑꯗꯣ ꯃꯤꯁꯦ ꯍꯩꯔꯒ ꯄꯣꯛꯂꯛꯄꯗꯤ ꯅꯠꯇꯦꯗꯅ ꯑꯗꯣ ꯍꯥꯏꯗꯤ ꯀꯩꯒꯨꯝꯕ ꯊꯥꯖꯗꯅꯀꯣ ꯏꯊꯥ ꯊꯥꯖꯗꯅ ꯕ꯭ꯔꯗꯔꯒꯤ ꯌꯨꯝꯁꯤꯗ ꯍꯌꯦꯡꯃꯛꯁꯦꯀோ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯅꯠꯇ꯭ꯔꯒ ꯗꯥꯏꯔꯦꯛꯇꯔꯁꯤꯅ ꯐꯤꯂꯝ ꯑꯃꯒꯤ ꯑꯦꯁꯥꯏꯟꯃꯦꯟ ꯄꯨꯔꯒ ꯂꯥꯛꯑꯦꯅ ꯈꯜꯂꯣꯕ ꯑꯗꯣ ꯕ꯭ꯔꯗꯔꯁꯦ ꯑꯦꯛꯁꯦꯞ ꯇꯧꯕꯤꯒꯗ꯭ꯔꯥ ꯇꯧꯕꯤꯔꯣꯏꯗ꯭ꯔꯥ ꯇꯧꯔꯣꯏ ꯀꯩꯒꯤꯅꯣꯗꯤ ꯑꯗꯨ ꯐꯤꯂꯝꯗꯨꯃ ꯐ꯭ꯂꯣꯞ ꯆꯠꯂꯅꯤ ꯀꯝꯄꯜꯁꯔꯤ ꯑꯗꯣ ꯁꯨꯝ ꯍꯥꯏꯗꯤ ꯇꯝꯃꯒꯗꯤ ꯍꯩꯔꯛꯇꯣꯏꯅꯤꯗꯅ
ꯑꯗꯣ ꯈꯪꯗꯦ ꯍꯥꯏꯕꯗꯤ ꯑꯩ ꯑꯗꯨꯒꯤ ꯋꯥꯈꯟꯗꯨꯃꯗꯤ ꯁꯨꯡꯈꯟ ꯈꯜꯂꯨꯗꯦ ꯐꯤꯂꯝꯒꯤ ꯂꯥꯏꯟꯁꯤꯃ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯂꯥꯏꯟ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯄꯥꯝꯖꯔꯛꯄ ꯍꯣꯕꯤ ꯑꯩꯅ ꯄꯥꯝꯖꯔꯛꯄꯗ ꯑꯩꯗꯤ ꯁ꯭ꯄꯣꯔꯠꯁ ꯂꯣꯝꯁꯦꯀꯣ ꯑꯩꯗꯤ ꯁ꯭ꯄꯣꯔꯠꯁꯤꯗꯤ ꯌꯥꯝ ꯄꯥꯝꯃꯦ ꯍꯥꯏꯇꯥꯔꯦ ꯑꯩꯗꯤ ꯐꯨꯠꯕꯣꯜ ꯁ꯭ꯇꯥꯔꯒ ꯑꯣꯏꯅꯤꯡꯕ ꯈꯣꯠꯄ ꯑꯗꯨꯝꯕꯗꯤ ꯐꯥꯎꯔꯛꯑꯦ ꯑꯗꯨꯒ ꯑꯦꯛꯇꯤꯡꯒꯤ ꯂꯥꯏꯟ ꯀꯣꯃꯦꯗꯤꯒꯤ ꯂꯥꯏꯟꯁꯤꯃꯗꯤ ꯁꯨꯝ ꯅꯨꯡꯉꯥꯏꯖꯕꯁꯦ ꯑꯦꯛꯇꯤꯡꯒꯤ ꯂꯥꯏꯟ ꯀꯩꯅꯣꯒꯨꯝꯕꯁꯤꯗꯤ ꯑꯃꯨꯛ ꯑꯩꯗꯤ ꯑꯗꯨꯒꯤ ꯂꯥꯏꯟꯗꯗꯤ ꯁꯨꯡꯈꯟ ꯈꯜꯂꯨꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯐꯨꯠꯕꯣꯜꯒꯨꯝꯕꯁꯤꯗꯤ ꯑꯩꯗꯤ ꯐꯨꯠꯕꯣꯜꯁꯤ ꯄꯤꯁꯛ ꯄꯤꯛꯉꯩꯗꯤ ꯁꯥꯟꯅꯔꯦꯀꯣ ꯑꯗꯨꯅ ꯌꯥꯝ ꯄꯥꯝꯖꯕ ꯍꯥꯏꯇꯥꯔꯦ ꯁꯤ ꯂꯥꯏꯟꯁꯦ ꯃꯇꯝ ꯑꯃꯗ ꯑꯩꯁꯨ ꯐꯨꯠꯕꯣꯜ ꯁ꯭ꯇꯥꯔ ꯑꯃ ꯑꯣꯏꯒꯦ ꯀꯥꯏꯅꯒ ꯑꯗꯨꯃꯥꯏꯅ ꯈꯟꯕꯗꯤ ꯌꯥꯎꯋꯦ ꯑꯗꯨꯒ ꯑꯦꯛꯇꯤꯡꯒꯤ ꯂꯥꯏꯟꯁꯤꯗꯤ ꯁꯨꯡꯌꯥꯎ ꯌꯥꯎꯔꯛꯇ꯭ꯔꯦ ꯈꯟꯕꯗ ꯑꯗꯣ ꯋꯥꯔꯤꯁꯨ ꯅꯨꯡꯉꯥꯏ ꯕ꯭ꯔꯗꯔꯒꯅꯦ ꯍꯥꯏꯗꯤ ꯏꯅꯝꯃꯒ ꯊꯦꯡꯅꯔꯛꯄꯒꯤ ꯃꯇꯥꯡꯗ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯕꯤꯌꯨꯅꯦ ꯌꯥꯝ ꯁ꯭ꯇ꯭ꯔꯦꯟꯖ ꯑꯣꯏꯌꯦ ꯍꯥꯏꯗꯤ ꯃꯥꯁꯦ ꯐꯦꯁꯕꯨꯛꯇ ꯈꯪꯅꯔꯛꯄꯅꯦ ꯑꯁꯦꯡꯕꯩꯗꯤ ꯑꯗꯣ ꯐꯦꯁꯕꯨꯛꯇ ꯈꯪꯅꯕꯁꯦ ꯀꯃꯥꯏꯅ ꯑꯩ ꯃꯇꯝ ꯑꯃ ꯍꯥꯏꯗꯅꯀꯣ ꯑꯩꯁꯦ ꯄꯦꯟꯇꯤꯡ ꯇꯧꯔꯛꯑꯦꯅ ꯑꯗꯣ ꯄꯦꯟꯇꯤꯡꯁꯦ ꯑꯩꯅꯁꯨ ꯕꯦꯡꯒ꯭ꯂꯣꯔ ꯂꯩꯉꯩꯗ ꯃꯥꯅ ꯃꯇꯝꯗꯨꯗ ꯃꯥꯗꯤ ꯃꯅꯤꯄꯨꯔ ꯂꯩꯔꯦ ꯃꯥꯁꯨ ꯆꯦꯔꯩ ꯇꯝꯃꯛꯄꯅꯦ ꯑꯗꯣ ꯃꯥꯁꯦ ꯃꯅꯤꯄꯨꯔ ꯂꯩꯔꯦ ꯊꯕꯛ ꯇꯧꯔ ꯂꯩꯔꯦ ꯃꯥꯁꯦꯀꯣ ꯑꯗ ꯑꯩꯅ ꯁꯨꯝ ꯐꯦꯁꯕꯨꯛꯇ ꯁꯨꯝ ꯊꯥꯒꯠꯄꯁꯤꯗ ꯄꯦꯟꯇꯤꯡꯒꯨꯝꯕ ꯇꯧꯕꯁꯤꯗ ꯑꯩꯈꯣꯏꯁꯦ ꯃꯅꯤꯄꯨꯔ ꯐꯣꯇꯣꯒ꯭ꯔꯥꯐꯤ ꯀ꯭ꯂꯕ ꯑꯅ ꯑꯃ ꯂꯩꯕꯅꯦ ꯐꯦꯁꯕꯨꯛꯀꯤ ꯈꯪꯉꯦ ꯑꯗꯨꯗꯩꯗ ꯑꯩꯅ ꯄꯦꯟꯇꯤꯡꯁꯦ ꯑꯩꯅ ꯌꯦꯛꯑꯒ ꯊꯥꯒꯠꯄ ꯍꯥꯏꯇꯥꯔꯦ ꯑꯗꯩꯗ ꯃꯥꯅ ꯀꯃꯦꯟ ꯑꯃ ꯄꯤꯔꯛꯈꯤꯕꯅꯦꯕ ꯑꯗꯨꯝ ꯅꯪꯒꯤ ꯄꯦꯟꯇꯤꯡꯁꯦ ꯐꯖꯩ ꯈꯣꯠꯂꯦꯅ ꯇꯧꯕꯁꯤꯗ ꯑꯇꯩ ꯄꯦꯟꯇꯤꯡꯁꯤꯁꯨ ꯅꯪ ꯌꯦꯛꯄ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯊꯥꯒꯠꯂꯛꯑꯣꯒ ꯍꯥꯏꯕꯁꯤꯗ ꯁꯨꯝ ꯋꯥꯆꯦꯞ ꯀꯩꯅꯣ ꯃꯦꯁꯦꯖꯇ ꯐꯦꯁꯕꯨꯛ ꯃꯦꯁꯦꯟꯖꯔꯗ ꯑꯩꯈꯣꯏ ꯁꯨꯝ ꯐꯣꯇꯣ ꯁꯨꯝ ꯑꯃꯗꯤ ꯁꯨꯝ ꯊꯥꯕꯗꯤ ꯃꯥꯁꯨ ꯌꯦꯛ ꯂꯩꯔꯝꯕ ꯍꯥꯏꯇꯥꯔꯦ ꯃꯥꯁꯨ ꯂꯥꯏ ꯌꯦꯛꯄꯁꯦ ꯈꯔ ꯄꯥꯝꯖꯩ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯃꯥꯁꯨ ꯌꯦꯛ ꯂꯩꯔꯝꯕꯁꯤꯗ ꯃꯥ ꯏꯕꯥꯅꯤꯁꯦ ꯁꯨꯃꯥꯏꯅ ꯌꯦꯛꯄ ꯈꯣꯠꯄ ꯇꯧꯕꯗꯒꯤ ꯋꯥꯔꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯁꯥꯟꯅꯍꯧꯈꯤꯕꯅꯦ ꯑꯗꯒꯤꯗꯤ ꯈꯪꯍꯧꯗꯦ ꯆꯍꯤ 3 ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯋꯥꯔꯤꯁꯦ ꯁꯥꯟꯅꯔꯦ ꯑꯗꯨꯒ ꯆꯍꯤ 1 ꯂꯩꯔꯒ ꯑꯩꯁꯦ ꯕꯦꯡꯒ꯭ꯂꯣꯔꯗꯒꯤ ꯃꯅꯤꯄꯨꯔꯗ ꯁꯨꯝ ꯁꯨꯇꯤ ꯊꯣꯛꯂꯛꯄ ꯍꯥꯏꯇꯥꯔꯦ ꯁꯨꯇꯤ ꯊꯣꯛꯂꯛꯄꯁꯤꯗ ꯁꯨꯝ ꯆꯥ ꯑꯃ ꯊꯛꯃꯤꯟꯅꯁꯤ ꯂꯥꯛꯑꯣ ꯁꯨꯝ ꯑꯩꯅ ꯀꯧꯊꯣꯛꯄꯅꯦ ꯃꯥꯁꯦꯀꯣ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯈꯪꯗꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯍꯧꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯑꯃꯁꯨ ꯑꯣꯏꯕ ꯃꯥꯅꯦ ꯐꯦꯁꯕꯨꯛꯇꯒꯤꯅꯤ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯐꯦꯁꯕꯨꯛꯇꯒꯤ ꯈꯪꯅꯔꯒ ꯊꯨꯡꯅꯕ ꯍꯥꯏꯁꯦ ꯌꯥꯝ ꯍꯥꯏꯗꯤ ꯑꯇꯥꯡꯕ ꯑꯃꯁꯨꯅꯦꯕꯀꯣ ꯃꯥꯅꯦ ꯁꯨꯡꯊꯥ ꯊꯥꯖꯗꯦ ꯍꯥꯏꯇꯥꯔꯦ ꯑꯦꯛꯁꯄꯦꯛ ꯇꯧꯗꯦ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯈꯪꯅꯕ ꯀꯩꯅꯣ ꯇꯧꯕꯁꯤꯗꯕꯨ ꯍꯥꯏꯔ ꯗꯦꯠꯀ ꯆꯠꯇꯅ ꯈꯣꯠꯇꯅ ꯑꯗꯒꯤ ꯂꯩꯗꯅꯀꯣ ꯐ꯭ꯂꯔꯠꯀ ꯇꯧꯅꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯈꯤꯗ꯭ꯔꯦꯕ ꯑꯩꯒꯤꯗꯤ ꯗꯥꯏꯔꯦꯛ ꯐꯦꯁꯕꯨꯛꯇꯒꯤ ꯑꯗꯨꯝ ꯈꯪꯅꯈꯤꯕꯅꯦꯕꯀꯣ ꯃꯥꯅꯦ ꯃꯥꯅꯦ ꯑꯗꯣ ꯕ꯭ꯔꯗꯔꯒꯤꯅꯦ ꯍꯥꯏꯐꯦꯠ ꯐꯦꯃꯤꯂꯤꯒꯤ ꯏꯟꯇ꯭ꯔꯣ ꯍꯥꯏꯐꯦꯠ ꯇꯧꯕꯤꯌꯨꯅꯦ ꯐꯦꯃꯤꯂꯤꯁꯦ ꯑꯩ ꯏꯆꯤꯟ ꯏꯅꯥꯎ 3ꯅꯦꯀꯣ ꯑꯩꯅ ꯃꯌꯥꯏꯅꯦ ꯑꯩꯈꯣꯏ ꯗꯥ ꯂꯩ ꯑꯗꯣ ꯑꯩ ꯏꯅꯥꯎꯅꯨꯄꯥ ꯑꯃꯒ ꯂꯩ ꯑꯩꯈꯣꯏ ꯗꯥꯁꯦ ꯕꯦꯡꯒ꯭ꯂꯣꯔ ꯂꯩ ꯕꯦꯡꯒ꯭ꯂꯣꯔꯁꯦ ꯃꯥꯁꯦ ꯀꯨꯏꯔꯦ 1995 96 ꯑꯗꯨꯋꯥꯏꯗ ꯂꯩꯈ꯭ꯔꯕꯅꯦ ꯑꯩꯅ ꯄꯤꯛꯏꯉꯩꯗꯒꯤ ꯑꯗꯣ ꯍꯧꯖꯤꯛꯐꯥꯎ ꯑꯗꯨꯝ ꯂꯩꯔꯤ ꯃꯥꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯗꯥꯁꯨ ꯑꯩꯒꯤ ꯏꯇꯩꯃꯒ ꯃꯥ ꯀꯩꯅꯣ ꯂꯩꯀꯣ ꯕꯦꯡꯒ꯭ꯂꯣꯔ ꯂꯩ ꯑꯗꯒꯤ ꯑꯩ ꯋꯥꯏꯐꯁꯦ ꯔꯤꯝꯁꯇ ꯊꯕꯛ ꯇꯧꯋꯦ ꯃꯥꯁꯨ ꯃꯥ ꯆꯤꯡꯉꯥ ꯃꯊꯛꯇꯒꯤꯅꯦ ꯍꯥꯎ ꯒ꯭ꯔꯥꯎꯟꯗꯒꯤ ꯅꯛꯅꯔꯦ ꯑꯩꯒꯗꯤ ꯑꯗꯨꯒ ꯑꯩ ꯏꯆꯥ 2 ꯂꯩꯔꯦꯗꯅꯀꯣ ꯑꯗꯒꯤ ꯏꯅꯥꯎꯅꯨꯄꯥꯁꯤꯅ ꯃꯥ ꯑꯣꯖꯥ ꯑꯣꯏꯀꯣ ꯍꯧꯖꯤꯛꯁꯦ ꯑꯗꯨꯒ ꯃꯥꯏ ꯋꯥꯏꯐꯁꯤꯅ ꯂꯨꯋꯥꯡꯁꯪꯕꯝꯗꯒꯤ ꯂꯨꯋꯥꯡꯁꯪꯕꯝ ꯀꯩꯕ ꯈꯤꯇꯪ ꯍꯥꯏꯒꯠꯂꯒ ꯈꯣꯡꯉꯥꯝꯄꯥꯠꯇꯒꯤ ꯑꯗꯨ ꯃꯥꯁꯨ ꯃꯆꯥ ꯂꯩꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯗꯥꯒꯤꯗꯤ ꯑꯟꯐꯣꯔꯆꯨꯅꯦꯠꯂꯤ ꯃꯥꯁꯤ ꯃꯆꯥ ꯌꯥꯎꯗꯦꯕꯀꯣ ꯑꯗꯨꯅ ꯑꯩ ꯏꯇꯩꯃꯒ ꯃꯥꯏ ꯋꯥꯏꯐꯀꯗꯪ ꯂꯩꯌꯦ ꯑꯗꯨꯒ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯍꯧꯖꯤꯛ ꯂꯣꯏꯅꯃꯛ ꯂꯩꯔꯤ ꯑꯩꯈꯣꯏ ꯃꯥ ꯑꯩꯈꯣꯏ ꯕꯥ ꯂꯩꯔꯤ ꯑꯗꯩ ꯑꯩꯈꯣꯏ ꯏꯅꯦ ꯑꯃꯒ ꯂꯩ ꯏꯅꯦꯁꯤꯁꯨ ꯌꯨꯝ ꯄꯥꯟꯗꯦꯕꯀꯣ ꯑꯗꯨꯒ ꯑꯗꯨꯝ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤ ꯑꯩ ꯏꯃꯥꯒꯤ ꯇꯥꯏꯞꯇ ꯑꯗꯨꯝ ꯃꯥꯁꯨ ꯑꯗꯨꯝ ꯇꯧꯔꯒ ꯂꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯌꯥꯝ ꯅꯨꯡꯁꯤꯖꯕ ꯑꯩꯒꯤ ꯍꯨꯏ ꯑꯃꯁꯨ ꯂꯩꯔꯝꯃꯦ ꯑꯗꯣ ꯏꯀꯨꯏ ꯀꯨꯏꯗꯅ ꯂꯩꯈꯤꯗ꯭ꯔꯦ ꯑꯍꯟ ꯑꯣꯏꯕꯒꯤ ꯑꯗꯨꯅꯤ ꯑꯩ ꯐꯦꯃꯤꯂꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯥꯅꯦ ꯍꯥꯏꯗꯤ ꯑꯩ ꯏꯆꯥꯒꯤ ꯇꯥꯏꯞꯇ ꯑꯩꯅ ꯁꯨꯝ ꯂꯣꯏꯅꯖꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯃꯣꯏꯁꯨ ꯖꯤꯕ ꯄꯥꯟꯕ ꯑꯃꯅꯦꯕꯀꯣ ꯍꯥꯏꯗꯤ ꯃꯣꯏꯁꯨ ꯑꯩꯈꯣꯏꯒ ꯃꯤꯑꯣꯏꯕ ꯑꯃꯒ ꯂꯣꯏꯅꯕꯁꯦ ꯑꯗꯨꯝ ꯃꯣꯏꯁꯨ ꯃꯤꯗꯧꯅ ꯑꯗꯨꯝ ꯇꯧꯕꯅꯦꯕ ꯍꯥꯏꯗꯤ 2015ꯗ ꯄꯣꯛꯄꯅꯦꯕ ꯃꯥꯁꯦ ꯖꯔꯃꯟ ꯁꯦꯐꯔꯗꯅꯦꯕ 15ꯗ ꯄꯣꯛꯄꯅꯦ ꯑꯩꯁꯦ 15ꯗ ꯃꯅꯤꯄꯨꯔ ꯊꯣꯛꯂꯛꯄꯅꯦ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯗ 15ꯗ ꯄꯣꯛꯄꯁꯤꯗ ꯃꯥꯁꯦ ꯃꯥꯔꯁꯇ ꯄꯣꯛꯄꯁꯦ ꯑꯩꯅ ꯖꯨꯟꯗ ꯊꯣꯛꯂꯛꯄꯅꯦꯕ ꯑꯗ ꯏꯃꯥꯟꯅꯕ ꯑꯃꯒꯤ ꯑꯣꯏꯕ ꯍꯨꯏꯁꯦ ꯑꯗ ꯑꯩꯅ ꯃꯆꯥ ꯑꯃꯇ ꯂꯧꯖꯒꯦꯅ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯂꯧꯈꯤꯕꯗꯒꯤ ꯑꯩꯅ ꯄꯨꯔꯥ ꯑꯩꯁꯨ ꯂꯥꯏꯐꯇ ꯍꯨꯏꯁꯦ ꯑꯩꯅ ꯑꯍꯥꯟꯕ ꯁꯨꯝ ꯂꯣꯏꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯁꯨꯝ ꯅꯨꯡꯁꯤꯖꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯑꯗꯨ ꯌꯥꯝ ꯂꯨꯅ ꯇꯧꯈꯤꯕꯅꯦ ꯑꯗꯨꯒ ꯍꯟꯗꯛꯇ ꯀꯩꯅꯣꯃꯨꯛꯇ ꯉꯥꯏꯔꯤ ꯊꯥ 4ꯃꯨꯛꯇ ꯉꯥꯏꯔꯤ ꯍꯟꯗꯛ ꯂꯩꯈꯤꯗꯕ ꯑꯍꯟ ꯑꯣꯏꯔꯒ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯗꯦ ꯉꯥ ꯆꯥꯔ ꯂꯩꯕ ꯑꯗꯣ ꯕ꯭ꯔꯗꯔꯒꯤꯅꯦ ꯍꯥꯏꯗꯤ ꯄꯤꯛꯏꯉꯩꯗꯒꯤ ꯍꯥꯏ ꯁ꯭ꯀꯨꯜ ꯂꯥꯏꯐꯁꯦ ꯀꯗꯥꯏ ꯇꯝꯕꯤꯔꯛꯏ ꯑꯗꯨꯒ ꯍꯥꯏ ꯁ꯭ꯀꯨꯜꯁꯦ ꯑꯩ ꯕ꯭ꯔꯥꯏꯇꯔ ꯑꯦꯀꯥꯗꯃꯤ ꯆꯦꯛꯀꯣꯟꯗ ꯇꯝꯃꯦ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯑꯩꯁꯦ ꯄꯤꯁꯛ ꯄꯤꯛꯏꯉꯩꯗꯕꯨꯗꯤ ꯁꯣꯐꯤꯌꯥ ꯁ꯭ꯀꯨꯜ ꯑꯅ ꯑꯃ ꯀꯥꯟꯆꯤꯄꯨꯔꯗ ꯑꯃ ꯂꯩꯔꯝꯕꯅꯦ ꯑꯗꯣ ꯁꯤꯡꯖꯃꯩ ꯃꯆꯥꯗ ꯑꯌꯥꯝꯕꯅ ꯁꯣꯐꯤꯌꯥꯗ ꯂꯣꯏ ꯇꯝꯃꯛꯄꯅꯦꯕꯀꯣ ꯁꯣꯐꯤꯌꯥꯒ ꯀꯦꯊꯂꯤꯛ ꯁ꯭ꯀꯨꯜ ꯑꯅ ꯑꯗꯣ ꯁꯣꯐꯤꯌꯥꯁꯦ ꯑꯩ ꯀ꯭ꯂꯥꯁ 7ꯐꯧ ꯀꯌꯥꯐꯧꯅꯣ ꯀꯥꯎꯔꯤꯅꯤ 7ꯐꯧ 8 ꯐꯥꯎ ꯑꯗꯨꯃꯥꯏꯅ ꯇꯝꯃꯛꯑꯦꯀꯣ ꯅꯔꯁꯔꯤꯗꯒꯤ ꯑꯗꯨꯒ ꯀ꯭ꯂꯥꯁ 9 10 11 12ꯁꯤꯅ ꯆꯦꯛꯀꯣꯟꯒꯤ ꯕ꯭ꯔꯥꯏꯇꯔ ꯑꯦꯀꯥꯗꯃꯤꯗ ꯇꯝꯃꯛꯑꯦ ꯑꯗꯨꯒ ꯑꯗꯨꯝ 12 ꯂꯣꯏꯔꯒ ꯑꯩꯁꯦ ꯕꯦꯡꯒ꯭ꯂꯣꯔ ꯆꯠꯂꯦ
Bangalore chalaga St Joseph's College na Malay adu mami adum chatpane St Joseph's se ado graduation adu loisale aduga thabak se graduation se loi bagai se thabak se chahi ni muk tore ko campus ki recruitment lak ko khan bane hai tar main toroga chahi ni muk tore aduga promotion ka adab dia adab ni na suna kan de matam du MBA am chatne ko MBA to bu se adana akoi boss na MBA tok solo kholo ana hire ko sida promotion asu kaning mani na amuk break law ka MBA se tore MBA na koi South Asia University na koi gi kano budi college budi dum Bangalore laiba aduga kano sina akoi gi university na koi gi London gi oiba haitar aduna admain toroga aise MBA lo shale MBA lo kan da mu aigi corporate career haitar office ki thabak se dum phasana dum hogi bane aduga 15 boy toram 8-9-10 je sisi optionaba wakhal phatha bangam ai nai ne de chahi je class se hoi hoi sum time is kamai yang ngoksanare ngoksanare ai je ko aina han ba beer thakwa hogi ba haitar you thakwa hogi ba haitar ko adu si ai class 9 de hoi ba yang ngan hogi ba kai ro de aina tamai do new chekon ni ko matam de new chekon ji you yom mom ne haitar ko aduna ai life ta haitar adu ji school dress ta ai yang thaja de haidi brother gi saksi yang de ko dan tarong ga bi man de ba aduna kano tori ai toroga ise beer life ta han ba ko imana mem toroga school dress ko school de gi kitang chalaga dum khong na chalaga hotel restaurant am le rami adai de beer thak la na moina koksel laga ise thakki ba matam dai life ta han ma thakki aduna class 9 10 si dai am ta kalakte ai oi nisha da na ta ba adi ngoksan na ba hai tar ko adum ai thabal chong di chong te ko sei yengo gumba de gi lira yengo gumba adum mati am chale ko aduga picnic gumba de gi imana me am pun makhot ba adum mati am tore hai tar aduna brother thabal haraga brother thabal sung tong bek tabra ai live thabal chong ti ngasi ko brother gi ina mali song bra ma su chong ba udri ai am ta ado ma se chong e di hai ko aduga mana chong ki bagi matam du de khangau dre ko aduga lohong matung de ma chong dri aduna ai gi oina di ai de putsi de live thabal chong dri ngasi ko thadi thasa dong me am de me am hana ko just in je option ba ta ni na ni ga di narakra punare adusu punare kai gino di akoi ju sak du kai do ai matam de di keno tong de do ai kalam ki bi bon de ai ta ada akoi ye mathak sing ai ta es lampak de ko tholo phune ji kai na matam ko thani ni aduga adusu ayam na school gi keno wa to we senior ta ko punare ada akoi na class 9 10 ka ni mo ne 11 12 ka ni ko adu yeng thina do ne ba adu class ki class lo ga keno to si kai na chekon gi akoi ni chekon gi ne khang mang de ji leisang gi den gi ama bridge ama sai da na ada kita hai kala lampa am lei mi turen panda ada ai yam phuna rei chiko adana chiko ni asida tholo kai do ngai na ga phuna ko yam yaw kalakti ko yam to brother gi pisi dane pai lagi nu si ja ki ba girlfriend ga dilai bi bra lagi ado maming de haroi ko ado lagi ado pai lete adum kan to gi adum kai na gi adi first love ai di adum khang de thungna bo kangu na thungna da ayam na di thungna den na sai nei ko adum kai na gi ado brother na pai lagi pamjaba material ai di meat ka vegetable ga ja ni je ai di meat ki ai bira mo vegetable ga ja ai bira vegetable de ai na koi pamjaba se moroi thong jam pa ado moroi thong se kai to ki mayam de moroi thong se only side dish ko oina chanai dana ai di moroi thong ka tang jang me ba adana moroi thong se yam pa pa me adagi meat de the many meat adum sare ai ni sa da like ai hui di sa de ko ado hui si di adum chana pa no si yawe do ai di kai di hui si de ja ki tab do ina lai ni na ai ta ko hui di sa de do ba tai di chai ado ai ki quite favorite de beef se thong ga sa ba na to ba ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯤꯜꯒꯨꯝꯕ ꯇꯧꯔꯒ ꯕꯥꯔꯕꯤꯀ꯭ꯌꯨꯒꯨꯝꯕ ꯇꯧꯔꯒ ꯆꯥꯕꯁꯦ ꯁꯤꯃꯗꯤ ꯌꯥꯝ ꯄꯥꯝꯃꯦ ꯑꯗꯣ ꯀꯌꯥꯃꯨꯛꯀꯗꯤ ꯆꯥꯕ ꯉꯝꯕꯤꯒꯦ ꯌꯥꯝ ꯆꯥꯕ ꯍꯥꯏꯁꯦ ꯈꯪꯗꯦ ꯍꯧꯖꯤꯛꯇꯤ ꯑꯩ ꯆꯥꯗ꯭ꯔꯦꯕꯀꯣ ꯆꯥꯗ꯭ꯔꯗꯤ ꯑꯩꯗꯤ ꯍꯛꯆꯥꯡꯁꯦ ꯅꯣꯏꯕꯅꯤꯅꯅꯦ ꯍꯧꯖꯤꯛꯁꯦ ꯑꯩ ꯈꯔ ꯋꯦꯠꯁꯦ ꯍꯟꯊꯅꯕꯅ kitang diet se manage tawri ba ko aduna hojikti kya chasandre adubu ai nawai akoina inkhalak pai da dieting aji kaino khangri ga pa chabam lei dane adu Bangalore ga lei ga matom de akoina akoi mi ahom mari akoi mi mari ga party tawbse adum kg ahum ga thong yaw
ꯑꯗꯨꯝ ꯆꯥꯗꯣꯏꯅꯦ ꯑꯗꯨꯝ ꯉꯝꯃꯦ ꯑꯗꯨꯋꯥꯏ ꯃꯇꯝꯗꯗꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯉꯝꯗ꯭ꯔꯦ ꯍꯣꯏ ꯏꯟꯈꯠꯂꯛꯄ ꯃꯇꯝꯗꯗꯤ ꯆꯥꯏꯉꯩ ꯆꯜꯂꯤꯗꯅ ꯆꯥꯏ ꯆꯜꯂꯦ ꯑꯗꯨꯝ ꯆꯥꯏ ꯑꯗꯨꯝ ꯃꯇꯝꯗꯗꯤ ꯌꯨꯁꯨ ꯑꯗꯨꯝ ꯌꯥꯝ ꯊꯛꯏꯀꯣ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯌꯥꯗ꯭ꯔꯦ ꯑꯗꯣ ꯕ꯭ꯔꯗꯔꯒꯤꯅꯦ ꯍꯥꯏꯗꯤ ꯏꯃꯥꯒ ꯏꯅꯝꯃꯒꯁꯦ ꯁꯤ ꯑꯅꯤꯁꯤꯅ ꯊꯣꯡꯕ ꯍꯦꯟꯖꯥꯡꯁꯦ ꯍꯥꯏꯗꯤ ꯏꯃꯥꯒꯤꯁꯨ ꯑꯍꯥꯎꯕ ꯑꯃ ꯂꯩꯔꯝꯒꯅꯤꯗꯅ ꯑꯗ ꯏꯅꯝꯃꯒꯤꯁꯨ ꯑꯍꯥꯎꯕ ꯑꯃ ꯂꯩꯔꯝꯒꯅꯤꯗꯅ ꯑꯗ ꯍꯥꯏꯕꯤꯌꯨꯅꯦ ꯍꯥꯏꯐꯦꯠꯇꯪ ꯑꯁꯦꯡꯕ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯃꯥ ꯆꯥꯛ ꯊꯣꯡ ꯍꯩꯇꯦ ꯑꯩ ꯑꯣꯅꯦꯁ ꯑꯣꯏꯅ ꯍꯥꯏꯖꯕꯀꯣ ꯑꯩꯈꯣꯏ ꯃꯥꯁꯦ ꯀꯩꯅꯣ ꯇꯧꯋꯦꯕ ꯍꯤꯟꯖꯥꯡ ꯊꯣꯡꯕꯁꯦ ꯌꯥꯝ ꯁꯝꯖꯜꯂ ꯊꯣꯡꯕ ꯑꯃ ꯂꯩꯗꯥꯏꯅꯦ ꯑꯗꯨꯅ ꯀꯌꯥ ꯍꯩꯇꯦ ꯑꯩꯈꯣꯏ ꯃꯥꯁꯦ ꯑꯗꯣ ꯑꯩ ꯋꯥꯏꯐꯇꯤ ꯑꯃꯨꯛ ꯐꯖꯅ ꯍꯩꯌꯦ ꯃꯥꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯃꯄꯥꯟ ꯂꯝ ꯃꯥꯁꯨ ꯑꯗꯨꯝ ꯀꯨꯏꯅ ꯂꯩꯔꯛꯄꯒꯤ ꯊꯣꯡꯗ ꯌꯥꯗꯦꯗꯅ ꯑꯗꯣ ꯆꯥꯛ ꯍꯤꯟꯖꯥꯡ ꯊꯣꯡꯕ ꯑꯩꯁꯨ ꯍꯩꯌꯦ ꯑꯩꯁꯨ ꯐꯖꯅ ꯍꯩꯌꯦ ꯑꯩꯁꯨ ꯑꯗꯨꯝ ꯃꯄꯥꯟꯗ ꯏꯊꯟꯇ ꯊꯣꯡꯉꯛꯄꯅꯤꯅꯀꯣ ꯆꯍꯤ 10 ꯍꯥꯏꯅ ꯆꯥꯛꯇꯣ ꯊꯣꯡꯉꯛꯄꯅꯤꯅ ꯑꯩꯁꯨ ꯍꯥꯏꯗꯤ ꯅꯨꯄꯥ ꯑꯃꯅ ꯆꯥꯛ ꯍꯦꯟꯖꯥꯡ ꯊꯣꯡꯕ ꯍꯩ ꯅꯨꯡꯉꯥꯏꯕ ꯍꯥꯏꯗꯤ ꯍꯌꯦꯡ ꯏꯅꯝꯃ ꯍꯣꯏ ꯅꯥꯔꯛ ꯃꯇꯝꯗ ꯑꯗꯨꯝ ꯃꯇꯦꯡ ꯑꯃ ꯑꯣꯏꯅꯗꯣꯏꯅꯤꯗꯅ ꯃꯇꯦꯡ ꯅꯠꯇꯦ ꯑꯩꯗꯤ ꯅꯨꯡꯇꯤꯒꯤ ꯊꯣꯡꯉꯦꯁꯦ ꯑꯗꯨꯝ ꯆꯥꯛ ꯅꯨꯡꯇꯤꯒꯤ ꯊꯣꯡꯉꯦꯕ ꯑꯇꯥꯡꯕ ꯑꯃꯅꯤ ꯍꯥꯏꯗꯤ ꯅꯨꯄꯥꯅ ꯆꯥꯛ ꯍꯦꯟꯖꯥꯡ ꯊꯣꯡꯕꯁꯦ ꯄꯥꯛꯅ ꯀꯩꯅꯣ ꯇꯧꯅꯗꯦꯗꯅ ꯍꯣꯏ ꯑꯗꯨꯝ ꯊꯣꯡꯉꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯥꯒꯨꯝꯕ ꯑꯩꯒꯤ ꯋꯥꯏꯐ ꯀꯥꯔꯒꯗꯤ ꯇꯁꯦꯡꯅꯗꯤ ꯑꯩ ꯋꯥꯏꯐꯅꯗꯤ ꯍꯦꯜꯂꯦ ꯆꯥꯛ ꯍꯤꯟꯖꯥꯡ ꯊꯣꯡꯕ ꯐꯖꯅ ꯍꯩꯕꯀꯣ ꯃꯤꯠꯀꯨꯝꯕ ꯊꯣꯡꯕꯁꯦ ꯑꯩ ꯋꯥꯏꯐꯁꯦ ꯐꯖꯅ ꯍꯩꯌꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯥꯒꯤꯅ ꯑꯃꯨꯛ ꯍꯥꯎꯕ ꯃꯇꯥꯡꯁꯨ ꯌꯥꯎꯋꯦ ꯑꯗꯨꯕꯨ ꯑꯗꯨꯝ ꯁꯝꯖꯜꯂꯛꯄꯒꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯥꯁꯤꯀꯣ ꯑꯗꯨꯅ ꯊꯥꯏꯅꯒꯗꯤ ꯍꯩꯔꯝꯒꯗꯧ ꯃꯥꯜꯂꯦ ꯁꯨꯝ ꯁꯝꯖꯟꯈꯤꯕꯒꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯀꯌꯥ ꯍꯧꯖꯤꯛꯇꯤ ꯀꯌꯥ ꯍꯩꯇ꯭ꯔꯦ ꯑꯗꯣ ꯕ꯭ꯔꯗꯔꯒꯤ ꯄꯨꯟꯁꯤꯗꯅꯦ ꯈ꯭ꯋꯥꯏꯗꯒꯤ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯈꯤꯕ ꯃꯤꯀꯨꯞ ꯌꯥꯎꯔꯝꯒꯅꯤꯗꯅ ꯍꯣꯏ ꯑꯗꯨ ꯍꯥꯏꯕꯤꯌꯨꯅꯦ ꯈꯣꯏꯗꯧ ꯁꯥꯎꯒꯠꯈꯤꯕꯁꯦ ꯑꯁ ꯌꯥꯝ ꯂꯩꯈ꯭ꯔꯦꯗ ꯑꯗꯨꯗꯤ ꯑꯗꯣ ꯑꯃꯇꯪꯗꯤ ꯍꯥꯏꯒꯦ ꯑꯩꯁꯦ ꯆꯍꯤ ꯀꯌꯥꯅꯣ ꯀꯥꯎ 2022ꯔ 21ꯂ ꯑꯗꯨꯋꯥꯏꯗ ꯑꯃ ꯑꯩꯁꯦ ꯁꯤꯔꯣꯏ ꯐꯦꯁꯇꯤꯚꯦꯜ ꯆꯠꯄꯅꯦ ꯕꯥꯏꯛꯇ ꯊꯧꯔ ꯆꯠꯄꯁꯤꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯅꯨꯃꯤꯠꯇꯨ ꯅꯣꯡꯁꯦ ꯌꯥꯝ ꯀꯟꯅ ꯇꯥꯏꯌꯦꯀꯣ ꯂꯩꯈꯣꯝꯁꯦ ꯌꯥꯝ ꯀꯟꯅ ꯊꯣꯛꯑꯦꯀꯣ ꯑꯗꯨꯒ ꯎꯈ꯭ꯔꯨꯜ ꯂꯝꯕꯤ ꯍꯥꯏꯁꯤꯗꯤ ꯇꯁꯦꯡꯅ ꯌꯥꯝ ꯐꯠꯇꯕ ꯇꯥꯏꯃꯤꯡ ꯑꯣꯏꯕ ꯑꯗꯣ ꯕꯥꯏꯛꯁꯤꯗ ꯑꯩꯁꯦ ꯐꯖꯅ ꯊꯧꯔꯦ ꯑꯗꯨꯒ ꯂꯩꯈꯣꯝꯃꯛꯇꯁꯨ ꯄꯪꯊꯧ ꯊꯧꯖꯤꯜꯂꯦ ꯑꯩ ꯀꯩꯝ ꯇꯧꯗꯦꯕꯀꯣ ꯎꯈ꯭ꯔꯨꯜ ꯌꯧꯒꯗꯕ ꯑꯔꯥꯎꯟ 10 ꯀꯤꯂꯣꯃꯤꯇꯔ ꯑꯃꯨꯛꯇꯪ ꯉꯥꯏꯔꯀꯥꯟꯗ ꯏꯊꯟꯗ ꯁꯤꯠꯂꯒ ꯏꯊꯟꯗ ꯇꯨꯁꯜꯂꯒ ꯈꯣꯡꯁꯦ ꯇꯦꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗ ꯑꯁ ꯑꯗꯩꯗ ꯑꯩꯅ ꯁꯥꯎꯅꯤꯡꯉꯤꯁꯦ ꯀꯩꯝ ꯅꯠꯇꯕ ꯉꯁꯥꯏꯒꯤ ꯂꯩꯈꯣꯝꯃꯛꯇ ꯊꯧꯔꯒ ꯀꯩꯝ ꯇꯧꯗ꯭ꯔꯀꯥꯟꯗ ꯄꯨꯔꯥ ꯁꯣꯔꯣꯛ ꯀꯣꯏꯂꯥꯁ ꯊꯥꯕ ꯖꯒꯥ ꯌꯧꯔꯀꯥꯟꯗ ꯁꯤꯠꯂꯒ ꯅꯥꯟꯊꯨꯔꯤꯅꯦꯕ ꯍꯥꯏꯗꯤ ꯇꯥꯌꯔꯗꯣ ꯀꯩꯅꯣ ꯇꯧꯈꯤꯕ ꯍꯥꯏꯇꯥꯔꯦ ꯂꯩꯈꯣꯝ ꯄꯛꯁꯟꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯌꯥꯝ ꯏꯪꯕ ꯇꯥꯏꯃꯤꯡꯗꯣ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯌꯥꯝ ꯇꯞꯅꯁꯨ ꯁ꯭ꯄꯤꯠꯁꯦ ꯑꯩꯅ ꯒꯣꯂꯥꯏꯁꯤ ꯇꯧꯕꯁꯦ ꯃꯃꯥꯡ ꯆꯀꯥꯗ ꯁꯤꯠꯈ꯭ꯔꯒ ꯑꯩ ꯒꯥꯔꯤꯁꯤꯅ ꯅꯜꯂꯒ ꯑꯗꯨꯝ ꯈꯣꯡꯁꯤꯒꯤ ꯂꯦꯐꯀꯤꯁꯦ ꯇꯦꯛꯑꯝꯗꯦ ꯑꯗꯨꯕꯨ ꯀꯩꯅꯣ ꯇꯧꯈꯤꯕ ꯍꯦꯌꯔꯂꯥꯏꯟ ꯐ꯭ꯔꯦꯛꯆꯔ ꯃꯆꯥ ꯑꯃꯗꯤ ꯂꯩꯈꯤꯕꯀꯣ ꯑꯗꯣ ꯆꯠꯄꯗꯤ ꯉꯝꯈꯤꯗꯦꯕ ꯃꯇꯝꯗꯨꯗ ꯑꯗꯣ ꯅꯥꯕꯗꯤ ꯍꯦꯟꯇꯣꯛꯑꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯕꯗꯣ ꯍꯥꯏꯗꯤ ꯌꯥꯝꯅ ꯀꯦꯌꯔꯐꯨꯜ ꯑꯣꯏꯅꯁꯨ ꯊꯧꯖꯔꯒ ꯍꯥꯏꯗꯤ ꯃꯤꯒꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯝꯖꯤꯟꯅꯕꯁꯨ ꯅꯠꯇꯕ ꯏꯊꯟꯗ ꯌꯥꯝ ꯇꯞꯅ ꯁ꯭ꯄꯤꯠꯇ ꯏꯊꯟꯗ ꯇꯨꯁꯜꯂꯒ ꯁꯣꯛꯈ꯭ꯔꯒꯅꯦ ꯑꯗꯨꯒ ꯑꯩꯅ ꯈ꯭ꯋꯥꯏ ꯁꯥꯎꯅꯤꯡꯕ ꯑꯃꯅꯦ ꯏꯃꯥꯟꯅꯕ ꯃꯌꯨꯝꯗ ꯆꯠꯇꯣꯏꯅꯦꯕ ꯑꯩ ꯎꯈ꯭ꯔꯨꯜꯗ ꯏꯃꯥꯟꯅꯕ ꯑꯃ ꯇꯤꯟꯅꯩꯀꯣ ꯃꯥꯏ ꯃꯌꯨꯝꯗ ꯆꯠꯂꯒ ꯑꯩꯈꯣꯏꯁꯦ ꯊꯨꯡꯉꯒ ꯂꯟꯆ ꯆꯥꯔꯒ ꯁꯤꯔꯣꯏ ꯆꯠꯁꯦꯅ ꯑꯩꯈꯣꯏ ꯄ꯭ꯂꯥꯟ ꯇꯧꯅꯔꯕꯅꯦꯕ ꯑꯩꯈꯣꯏ ꯑꯍꯨꯝ ꯆꯠꯄꯅꯦꯕ ꯑꯩꯈꯣꯏ ꯑꯅꯤ ꯆꯠꯄ ꯑꯩꯒ ꯏꯃꯥꯟꯅꯕ ꯑꯃꯒ ꯕꯥꯏꯛꯇ ꯇꯣꯡꯉꯒ ꯇ꯭ꯔꯥꯏꯕꯦꯜ ꯏꯃꯥꯟꯅꯕ ꯃꯥꯅ ꯃꯌꯨꯝꯗ ꯂꯩꯔꯝꯃꯤꯅ ꯑꯗꯨꯒ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯆꯠꯂꯦ ꯑꯗꯨꯒ ꯑꯩꯁꯦ ꯑꯗꯨꯝ ꯈꯣꯡꯁꯦ ꯆꯠꯄ ꯌꯥꯗ꯭ꯔꯦꯅ 10 ꯀꯤꯂꯣꯃꯤꯇꯔ ꯈꯛꯇꯪ ꯉꯥꯏꯔꯦ ꯑꯗꯨ ꯆꯠ ꯌꯥꯗ ꯑꯩꯁꯨ ꯎꯄꯥꯏ ꯂꯩꯇꯅ ꯒꯥꯔꯤꯁꯦ ꯀꯩꯅꯣ ꯇꯧꯔꯒ ꯒꯥꯔꯤꯁꯦ ꯍꯨꯒꯠꯂꯒ 10 ꯀꯤꯂꯣꯃꯤꯇꯔꯗ ꯑꯩ ꯋꯥꯔ ꯊꯧꯔꯦꯕꯀꯣ ꯏꯃꯥꯟꯅꯕꯗꯨꯅ ꯑꯃꯨꯛ ꯕꯥꯏꯛꯇ ꯊꯧ ꯍꯩꯇꯕ ꯍꯥꯏꯇꯥꯔꯦ ꯊꯧꯔꯒ ꯏꯃꯥꯟꯅꯕ ꯃꯌꯨꯝꯁꯤ ꯌꯧꯔꯝꯃꯒ ꯑꯅꯤꯗꯣ ꯑꯩꯁꯦ ꯊꯝꯃꯝꯃꯒ ꯁꯤꯔꯣꯏ ꯌꯦꯡ ꯆꯠꯈ꯭ꯔꯒ ꯅꯨꯡꯊꯤꯟ ꯍꯜꯂꯛꯏꯅꯦ ꯑꯩ ꯀꯩꯅꯣꯗꯣ ꯊꯝꯃꯝꯃꯒ ꯈꯣꯡꯁꯦ ꯇꯦꯛꯑꯒ ꯑꯩꯁꯦ ꯂꯩꯍꯧꯔꯦꯗꯅ ꯑꯗꯣ ꯃꯕꯥꯅꯤꯁꯦ ꯀꯩꯅꯣ ꯆꯠꯈꯤꯕ ꯁꯤꯔꯣꯏ ꯌꯦꯡꯕ ꯆꯠꯈ꯭ꯔꯤꯕ ꯑꯁ ꯑꯗꯨꯗ ꯑꯩꯅ ꯁꯥꯎꯕꯁꯤꯗꯤ ꯏꯊꯟꯗ ꯑꯗꯨꯅꯦ ꯑꯩꯅ ꯂꯩꯍꯧꯕ ꯁꯥꯎ ꯑꯗꯨ ꯃꯌꯥꯝꯕꯨꯗꯤ ꯂꯩꯈ꯭ꯔꯦ ꯑꯇꯣꯞꯄꯗꯀꯣ ꯑꯗꯣ ꯍꯧꯖꯤꯛꯀꯤꯗꯣ ꯕ꯭ꯔꯗꯔꯒꯤ ꯄꯨꯟꯁꯤꯗꯅꯦ ꯍꯥꯏꯗꯤ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯈꯤꯕ ꯃꯤꯀꯨꯞ ꯌꯥꯎꯔꯝꯒꯅꯤꯗꯅ ꯑꯗꯣ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨꯅꯦ ꯀꯞꯄꯗꯤ ꯌꯥꯝ ꯀꯞꯄꯤꯗ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯍꯥꯏꯖꯕ ꯋꯥꯅꯤ ꯅꯨꯄꯥꯗꯤ ꯀꯞꯇꯕꯅꯤ ꯀꯥꯏꯅꯀꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯁꯨꯝ ꯎꯍꯟꯗꯕꯩ ꯋꯥꯅꯤ ꯑꯗꯣ ꯐꯖꯅ ꯀꯞꯄꯦ ꯅꯨꯄꯥꯅ ꯀꯞꯄ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯀꯞꯄꯦꯀꯣ ꯍꯣꯏ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯎꯍꯟꯗꯦ ꯑꯗꯨꯕꯨ ꯀꯞꯄꯗꯤ ꯑꯗꯨꯝ ꯐꯅꯌꯥꯝ ꯀꯞꯄꯤ ꯑꯗꯣ ꯑꯩꯅ ꯐꯖꯅ ꯀꯞꯈꯤꯕꯕ ꯑꯩꯅ ꯍꯥꯏꯕ ꯑꯩꯒꯤ ꯍꯨꯏꯗꯣ ꯑꯗꯣ ꯑꯩꯒꯤ ꯍꯨꯏꯗꯣ ꯑꯗꯨ ꯁꯤꯕꯗ ꯑꯩ ꯐꯖꯅ ꯀꯞꯈꯤꯁꯦ ꯑꯗꯨꯝ ꯃꯥꯏ ꯐꯣꯇꯣꯗꯣ ꯎꯔꯒ ꯁꯨꯝ ꯀꯞꯅꯤꯡꯕ ꯑꯗꯨꯝ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯗꯤ ꯑꯩ ꯐꯖꯅ ꯀꯞꯈꯤ ꯑꯗꯨꯗꯨꯅꯤ ꯍꯥꯏꯗꯤ ꯑꯗꯣ ꯃꯌꯥꯝꯅꯗꯤ ꯑꯗꯨꯝ ꯈꯪꯉꯝꯃꯣꯏ ꯑꯩ ꯐꯦꯃꯤꯂꯤꯗꯁꯨ ꯑꯗꯨꯝ ꯈꯪꯉꯝꯃꯣꯏ ꯑꯩ ꯀꯞꯄꯦꯕ ꯀꯩꯒꯤꯅꯣꯗ ꯑꯩ ꯃꯌꯥꯝ ꯃꯥꯡꯗ ꯀꯞꯇꯦꯕ ꯑꯩ ꯏꯊꯟꯗ ꯑꯗꯨꯝ ꯀꯞꯆꯩ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨ ꯌꯥꯝ ꯑꯩꯉꯣꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯈꯤꯗꯦ ꯑꯗꯨꯃꯗꯤ ꯍꯥꯏꯕꯗꯤ ꯃꯥꯅ ꯁꯤꯔꯝꯗꯥꯏꯗ ꯃꯥꯁꯦ ꯃꯈꯣꯡ ꯆꯠꯄꯁꯨ ꯉꯝꯃꯛꯈꯤꯗꯦꯕ ꯍꯥꯏꯗꯤ ꯑꯍꯟ ꯑꯣꯏꯁꯜꯂꯛꯄꯒꯤ ꯄꯦꯔꯥꯂꯥꯏꯁ ꯑꯣꯏꯔ ꯂꯩꯕꯗꯣ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯕ ꯍꯥꯏ ꯊꯥꯡꯗꯣꯛ ꯊꯥꯡꯖꯤꯟ ꯏꯟꯊꯣꯛ ꯏꯟꯁꯤꯟ ꯆꯥꯛ ꯆꯥꯎꯁꯨ ꯀꯌꯥ ꯆꯥꯁꯤꯜꯂꯛꯇꯕꯤ ꯑꯗꯨꯒ 2 days ꯃꯨꯛꯁꯦ ꯃꯥꯁꯦ ꯀꯩꯅꯣ ꯇꯧꯈꯤꯗꯦꯕ
kaya tare suja sagi drip ko masiram dai se tare aduga massage sondara kano torom ne doina ma maming tobi ko ma se ado maming doina tobi na comment tori ko lena hang bje maungak to kitanga thangala ingon gi yeng eba adi amna mai khuyeng do hai tare ko hoi aduga dum noala ga dum ko dum ta gi tre adu gi timing du de ingon yam nuai gi tre tare hoi yam mo so hoi mori junu ngai ko do hai YouTube kilam ta muk lak sera ko hoi hoi se ba ga je myan na sakhang na ba mo ore ba ne ko ando brother gi wakhal da hai di kamai phau ai di ka dum ai di ai to ko dum lei adi mayam na sakhang bi ri si su taseng na nuksi bi be ni hai tare ko aduga plus ka sai gi social media ro tholok ba hai se awa nungai mayam share to se da mayam gi live to su di mayam gi punchi to su channel ru ga di nungai ja ba hai tare ko admain to ni na dum mayam no budi sakhang na bi yawe yam thaja da na engon experience ama ha ga dai je mayam infal da nga lai chat pre no so mai wife ka ko adugo yam han noi ba imam na hai tare imam na te abok hai tu ni ma se Johny na tron to ko hai tare ai gon yam thaja da hai tare adi ya adu yam han noi ba mana kamani YouTube ye ko minus de ben khalli se adu ai khangam ba to adu ma di anu ai jagi adana mayam khangbi re na ai gon da kai mo keno di leite da adi ego labor kind of labor su leidana ko hai ai je keno mayam khangbi rabni public figure mo rabni kind ga ego labor mi su dum lei bane da ai gon da du mo de lei jati hai yam nu ngai je ta jam da jo hai hoi adu labi kan de ko hai di sum hai di ama bo jo hai di mas sai sa bo ge ra artist bo ge kitang hai di miyam na khangna re hai ga di hekta ka ni massage ego wang jira ga tau admain tau ba mo tau jai artist kum basina mo kitang level am pung lai re ko adi moi singer kum artist kum ba de film gi mayam lei moi na muk amorom da ha ga di moi ego lei amorom dim ya en khale moi de adu tasina YouTuber more ego lei jai adi akhoi di muk tasina kaim na ti har tare ko amorom da ha ga di aduna adam kaim khan de da si mutang de no hai di sum chathok ko to ba ja di ba da dum normal person gi ta chapi ba hai di ko chata mi kino sum nei da na ko yan sakhang na ra hai di sak lo la ga chapi bu chat pa ja oi da na sakti ke do lo to ino hai di ai di sakhang bi ona ai di video na mai ne na tra aduna mayam khang bi ra ga mayam gi unara ga Johny Sarungbam la ga ga wari khut ka se sokna ra ga bra nungai ro ko mai ga wari sana ba adu ne ba yam nungai je adu bazar ga chat la kan da ai di dum hai ne video do ai thengna din ko bi ro hai di ai na di khang ro din hai di ai viewer kana kana no di khang den ko adu ai thengna ga di ko bi ro at ne hai je ko ro dum wari sana sa ga tak chi dum hai ba di aduna ai di saklo lo de ai je do brother atai atapa YouTuber jing ina na di moi ga punjil la ga YouTube hai di brother ju moi gi kana da hai di yobi ga hai di na hai sum kano ge comedian oi gara da di ama hai di hai ta play ama ta da ko yobi sum matiang khatang rol am tang lobi ga hai di brother ji yo ni e do ai am do yo ni e ba am ta try to ning hai ta comedy ji ai ji kyang yam pak ta ge do yen ning hai ta ai pak ti pa ro idum khang je ba ado kya phagi go ina ta thi de ga chum hai da ti noi ke no to dei rol sa yo gi ga hai ni ko adi moi comedy do ado ai khang je idum pa ro hai ba ko adu ga me anu sum si da ra ni idum khang e adu ta ga su ai gi life ki experience ai tar ai ji sima ku mu re ka na ka no to short film ga yori ga ha ba gi isu to ning no do ai tar to ning e do ai khang ai pak di po oi ha ti dum khang ado anga ka no me moi gi YouTubers me am ga di dum yam na phajana dum pulle loina ba koi mani pugi ayam loi pulle ka adu ga yam nungai ja ba na dum ayam na ti ai gi makha ak ne ko ado ai gi dum khoi lenga su dum yawi moi chetan diary ga dum moi dum khoi dum lenga dum rong moi dum khoi na ming ga dum kong na ko bye bye gi ta adu ga moi sachin ka ro e adi no mai hoy adi lion adi ta thi adi ton moi na muk khoi makha oi de ne adu na dum yamna moi se bevar jam kai de ba ko adi mayama moi na dum respect pa na le ga khoi masen se amna phajana am pul lai ta dum hayang chi chu dum khoi pul ani adum sunday football sana da dum khoi dum pul ani khoi chinau ta dum sana mi ne hai ta adu dum pul le dum moi ga phajana dum ado brother na hai di khoji hokba lai ba YouTuber jing ja ani sida kari message pinning ba ga ai di ta seng na YouTuber mak natra ga suna adi miyo khudi mak se dum social media loi thokpi ro hai jani for example ama ha ge akhoi fitness ke tare gym ge video number kot se ai gi gym de so dum mayam
moi photo video number yawi ado social media moi thadorakti ikai bagi ni khangde adagi view ya moi drive gi khangde si sina kamai to gi ai di toi thadok cha haninge kai no de koi gi lifestyle sidi mi sa loi thabak chinare no ko ai di gym jat pakot pa adu matam ji karam phangna ponte ba ada sumaina kitang mi amna sumaina gym am chat pagi kitang healthy lifestyle amu laga di mi atop ta ju kitang motivation ma phangi dana adagi gym gi one example gi one adu atop am business am tawraga su loi uthoro ba aduna social media ai si ta sek na hojik matam nang business am taw matam social media se chang da su ya roi nang gi business am taw nang social media thaga tra ga nang business ka nam khang roi hojik matam de social media ja maru oi mane aduna YouTuber oi gera influencer oi gera ai mi khudi mak adum social media se loi thokpiro aduga amuk side hustle lai tare social media de pisa tan sum ya ne si sina dum hoi si sina main income moina nang gi keno to bo ya di nangon lecture adubu side ki na sa gi na pocket money ma tan di am nai na tan ba ya ko aduna loina thokpiro sine ya mobile in param number pana thagalo sine ai ningi di ko adu adi adu de mathan dum haijara ka dong ne ba si sina kana duise first ta nangi personality da develop tor kani fachana ko kai you know di public speaking ai je me am mamang da ngang se akhoi na isana sumai try tor kan video thagala kan haira ka dong ne ba na ta di 90% di hojik se aina camera am puthoga wa ngang wa da ngang amoi si akhoi gi fear se public speaking gi fear se leib ne ba sigi mi am sina hayeng wai si fear se lei trakan da hayeng nang na job interview ma jat pa matam da mapalam gi mi pa loina wa matam da nongon confident ama dum lakane ba aduna panam na nam pa thagalo sine ai ningi hello brother hoji haide ko akhoi manipur ju lan je loi de habri adre ko ado lan je loi dre ko adagi hogolai ba satra sing gi ko haidi light tam ba da khudong cha da ba ka mayong na hale ba haidi ban namung taw ko ado si jana satra sing da ka haidi moi school cha tan na amang mam oi dena ado moi da mangja ba ado ga haidi sum ba da ha mang budi yam mang abne abdi sum yengo ko manipur to rise mapalam da to bu ma na de ban nai sima mapalam da sudek thing na roi yam tang na thing na ni ko adi moi gi yana da government yana kana nom gumba dumini gumba ban tor kani aduga manipur da di ban nai se ban strike se yamna toina adum akhoi regular akhoi normal daily life sida dum ban nama yaw da ya da bai type da tawre hai tare adu yek thokko matam chahi im da ban je adu ki matik tawbuni na ban nama tawra ga suti dum thare nga gi di natra adi tuition chat pa ya da ba dum am tat loi ta aduna yamna akai ba khoi academics ta su akai ba yam lakani aduna ban je kai ngam tawdi ya de tangai singna tawdi ya de ha ga at least school ka wangang gi di komthok bi ba tare at least school gi di ban je leira ga su public ki leira ga su ko angang gi di kena to han bi da adu ka ina ko nungai je da ba ma any akhoi economic protest ko mato wa dharna ko mato da akhoi angang satras na mamang tha ba se sima da ina am yon janing da wai tar adi adu moi gi mathong na te ba adi angang sing si moina rally gi chatna adi keno go tok na adi mo kain khangja pon te anga moina kamaina keno tok do na tra adi akhoi economic akhoi issues da moina kari solution na pro ka do jena tra aduna tawgdaba akhoi issues tawgdaba mayam mari lena basing moina tawra lore aduga satra sing sida sumaina dhana ga phamdana adigi keno to hon base social issues sidi amta yawning da bai ta satra ina dum moigi takpi bom thokpa dum moigi di akhoi gi moigi ta sena akhoi gi future ora ka doini aduna sumba amuba dak hai tare sumba ji ta haning da bai tare adum education lum dum chalan bi ba aduga moigi da kemba restrictions amok thambi da bai tare mai to ni hoi yam nungai jai ba ju haidi achin ba matam kya kai thokidana khoi ga unazabagi tanza ma pibi gi tabakta hadaru thaga chai khoi gi mai kai de thank you